Lengchen Beshi Maya, Mangang Pakan Taran Oxeri, Nasi Mu Mayam Gidamakta, Anago film Pudron Laxeri. Nasi Puzer live a film music, Pitribid, quite a limjening wave, Nobel Prize Pankra, mathematician Amagiwarini. Nasi film music maming, A Beautiful Mind. Film ge ahan basenasi 1947 sinnasida America gi maming lereba University Princeton University ulakli University asigi maths ki department professor oiriba Professor Hellinger na department aduda inau PhD toba lakliba scholar singda hairi mathematician singna Prithvi ki ani siba lanjaw loshin khibani lan da sizinariba aronba code kaya thugai khibani lan loshin bada sizinakhiba a bomb haibadi atom bomb su mathematician singi calculation dagi oirakhibani America na Prithvi ki mafam kaya da democracy sandokna bukhona bugum USSR America ki khwaidi chawba yekna bu oiriba laiba asina su Prithvi ki mafam kaya da communism sandokna bukhona ri masi danatana communism science ki hiram khudimak su khudum chanchina na bukhona ri Kasi da leriba naha oiriba mathematician na khoinani Prithvi da democracy bu ngak chanana bagi damakta thodang achauba ma lahoga doriba sai mathematician na khoina puthorpa anauba theory anauba application singaduna science ki hiram khudimak khudum chanba ngamga doribani masiga loinena amuk scholar sing adu puning thaugalajun hanglai nakhoi mayam rakthi kanano Einstein matung induna magumna Prithvi da apawa scientist oiga doriba mayam raktagi Martin Koba scholar adunadi ma matomdana Einstein gumna apawa scientist ama oiragani matagum ka adu de leriba atai scholar sing adu yenglai ka adu gi kachin amadana hek yengbada kithi kirum toba scholar ama masa tasinduna kachinda matomda famlami scholar asi maming John Nash kawe John larik lai su haiba maths thawai yaujabigi honabi mi atopa ga punduna wari sanaba mayam punba matamda kari haigani kari tawgani haiba tasengna khangjade maramaduna madi ayamba matamda matomda tagali adubu John matomda tajarabusu magi akoibada uriba number tongan pattern sing kamdawnu oiraklibano hana wakhan thadaduna talai matam pumbada wakhan khanduna talai tanja sida atai scholar singna makhoi masel hainari hanna mamanged amukta thokhidraba mong amada akhoi university gi khwaidagi maming lereba scholarship Carnegie scholarship satra ani na phangi hai Carnegie award phangnaba satra amadi Martin kawi hai adu atopa satra amadi kanano haiba khangnadri scholar masel su yamna kalak chana hainari Carnegie scholarship phangnaba Martin di man PhD lorapa matamda wheeler lab ta sodarma ki thabak phangthrani John su maths ki scholar singa leriba mafam dur changsinduna makhoi ga ngahaktang wari sanarui tanja sida Carnegie scholarship phangle haduna chauthok seriba Martin nadi John gi mawong matau amadi mana seliba phirol singa du ururaga school da thabak toba mira haina hanglakhi John na tapna harai Martin nangna Germany gi code thugainabagi damakta ikiba paper ani do ai pare nangi paper da yoriba theory singa dudi original idea amta nate mina hana puthokraba theory amadi application singdagi semdok sadoga isilakpa ngaktani hairamaga John tuminna chatkre Martin su John na hairam liba singa do achumbani na waye phamlerude adubu John chakraba matungdadi maga leminariba mayam adu hairi masigi nupa sini John na sairibado handak chahigi Carnegie scholarship phangkiba aina taba nupa atopa amado asi nupa sini Mathangi sindana John magi hostel room da leriba thongna adu matai da leptuna campus manungda atai chatra sina koicha chatnariba singadu yenglami tanja sida ikhang khaudana mafi marol ningthina settaba yu ngauri toba nupa ma changlakhi aduga masu room masida leidoni makhoi ni roommate ni harakhi masi tarba matamdana John masa matomda yanna ngakna hangjari hostel gi room da ai tomda leigani haina authority na harakhibani aduga kamdawna roommate ama changlaklibano tanja sidadi kaadu da changlaklibanu nupa adunadi ngarang ahing chupa ma party torubadagi ware haduna mafi marol hongdokpa hokre aduga John gi manakta changlak hairi aigi ming Charles kawi John de magi roommate kaya mai onselude magi tawham tawham mathau tawba hokre magi theory develop tawba hokre aduba Charles se hojik phaba wangang baleptri madi literature gi chhatra ne aduna magi manda pangang dangangli aduba John de magi wasing du pakhum amata piramde magi matawsi ubada Charles na hairi akhoi ani chahi kharadi kaasida punna leminaga doribani maramaduna sakhang mai khangna boina asai phaba thoraga pek macha amam pairosi haduna yu bottle ama lawthorai mathangi sindana John amadi Charles pek macha amam painaraba matungda aman amagi haukraba punsi wari linaduna masak maming khangnari John di angang oiringi matamdai hona magi mawong matau mayam ga manarakte aduna magi ojana phaba mamonda mayam ga manade haina ngangbi chabiba yauki John na angang oiringi da thengnarakpa nungai tabu wari singadu ningchingna wari liba loiraba matungda John na amusu Charles ta hairi tashengnamaki aidi miga punduna wari chanaba atopa miga tona tinaduna leibase kaya hainade angang oiringidagi tawsu torakte ngahak wari chanaraba matungda Charles na amu hairai John nangna loriba maths na nangbu punsida mai pakpa achumba masak tapiba ngamgadabadi natte John na mukhumlai madudi nakhoi literature loba miyosing ngangadaba wani
aduga amuksu university ki timetable matung ina class yawa chatnariba satrasing adu ururaga John su masa matumda yamna sauningna haijari class ta ojana takpa khara chimpha puraga karibu kanaduno aidi makhoidona class yawningde yawsi yawroi class yawa habasidi apangba mina tawgadabani hana mayam tanana amuksu lawri masi matungdana amuk John Charles ki manakta famnaduna hairi aina hojik thabak toriba governing dynamics haiba theory asida mayamna amukta phawa thengna khiriba anuba original idea ma putholabadi mayamna aibu sojana sakhangbigani madu ngamdrabadi aina mafam asida laitharubi kanaba leite mathangi sindana John university campus ta leriba uche waya singdu yenglaga magi su tonganba problem ma solve tongna khonar lermi tanja asida maga punna PhD tominaba mamanaba singlaglaga John da hanglai kari maram gidamakta class laktribno John kumlai class yawa habasidi apangba wakhal khanba ngamda mi khatang yawgadabani class yawraga pangshinnabani maraksida Martin namuk John da hanglai nangna class lakpa ngamdribado aiga competition tawgani kijabadagi laktribra tashengnamakki aiga competition tawbada kidaba orabadi go haiba masana se ibani sanaraga yengsi kanana haibanu yengnasi John su Martin na challenge tawsalaglabani akiba leitana challenge adu yarami masi matungdana John amadi Martin makhoi ani go sanarami bet samagi khwaidi haiba khwaidi makok thomba satrani na amana amabu sinaduna go sanarpa matamda manakta leremliba satra khodimakna omsinduna yengnara go sanaba matamda Martin hairi akhoi best gi handakta inau nobu ina bender amadi solna Allen's proof of pair junction haiba theory do confirm tawkhre aduga aisu hana paper ani ikraba matungda America gi Department of Defense na aigi mod lawna nabagi damakta makhoi gi department da anira khanna aibu korakre aduba maya marakta gi masana masabu khwaidagi hena kok leibani haijariba John nangdi ngasi phawba kemta tawba ngamdri achievement amata phawba leitri John kumlai aidi akhang kanba mini aduna isagi oiba original idea ma leitriba phawba aigi paper amata ikiroi Martin na monglai nangi original idea amta tholakpa puthokpa ngamdrabadi kamdawduriba aduga nangi original idea thiringai matamda nangondagi hana filler lab na aiba thabak piraklabadi kamdawba John Martin haijilagliba maunda hanglaiba wahangsinga sigi wakhal nga khallingeda Martin makhoi ani na sanariba go hairiba game aduda madi maithiraga lerame John masa matomda hajari game sanaba matamda aina asoiba amata tawkhide khwaidagi fajaba mong amada sanakhibani game asi nangna kafam sungthong thokte game gi rule da asoiba lebadagi nangna kakhibani haina hairamaga John ikaiboy kaiboy maya maraktagi hathu hogalaga chatkhi Martin nadi lawhori akhoi maya maraktagi masana masabu khwaidagi kokleba gyan leibani haijaba John chenkre mathangi sindana John library ki kachin amada matomda famduna magi original idea thiribani haiduna larik ta pampa pa lerami tanja sida Charles laklaga John da hairi library da nangna machi lengdebde leraklibase numit nini surakle hostel da hanba yadriba John yam langtakna na khumlai Martin gidi magi anoba paper ma phongna nabagi damakta process tawba loikre hana pautai aduga aigi PhD gi topic phaba thiba phangdri John gi asigumlaba matawsida Charles na John gi manakta changsilalaga yamna nungsina hanglai John nang chak char taba nimit kyani shure aduga John di mangondagi mina henkiba aduda matwai nungaitaduna haujisu mana pothoge khanjariba magi theory du matangda wa pangangda ngangduna leiri masi matungdana Charles na John gi wa marak thaladuna maga punna chak chaminaru silao haiduna John bu namdana kauthorakli karigumba John gi punsida Charles thenaramda tarabadi John gi mi punba hajadaba wangang ba hajadaba matomda tana wakal munna khanganba magi matawsida university gi punsi sida matomda hengbada awaba moiramgani John college ta magi roommate wena Charles thengnabadagi magi university gi punsi se khara makhadi nungai ba habadu oijadi mathangi sendana John bar amada matomda pool sanaraga lerami tanja sida Martin amadi atai scholar mayamam su changlakhi Martin di John he ubaga John da laknaba horakhi tanja sida bar gi counter manakta leplibi masa mata fajabi nupi dunadi John da munna yengliba adu mamanaba singaduna surami masi ruba matamdana John gi mamanaba singduna John da nupi si manakta changduna maga wari sanaru cho haiduna John de insilakhi John su mamanaba singi insilaklabani nupi macha adigi manakta changduna nupi du da wari sanaba hawrui hanbadadi nupi duna su John gi masak mata fajaba du da John hairiba mari makhong sanadaba wa singado ningthi jana tarami aduba John gi miga wari sanaba hajadaba magi tonganba miga manadaba wakhalona du khanglapa matamdana nupi duna yamna sauna John gi mamaida khupangna tharmaga chatki mathangi sindana Professor Hellinger John hairi John nangi namanaba singdi atoba department kaya da makhoi placement gi damakta application thaba honarakle John kumlai ai isagi oba original idea ma puthokna bagi damakta kan khonaba leptri Hellinger hairi John nangna khonari habjuna yaroi nangi namanaba singdi numti gi su class lai aduga makhoi di makhoi masagi mamingda ano ba paper kaya ma su phongkre
John nangi academic record fazai haiduna mina tawnaribasingse amta yaudibida leitholabadi tungda adum lehorani masi matungdana John Professor Hellinger da hairi ai anauba theory amada thabak tawri theory si matangda makha taba wari sananabagidamagta Professor Einstein ga amutang unaduna wari sananaba amta sinbiyu masi matungdana professor na maths ki department manungda professor amada atay atopa professor singna mana punarakliba kolom singado professor amagi mamangda thamduna professor aduda handshake tawribado John busu yenghalami masi matungda professor na muhairai akoigi department dagi singthani oiba thaba ama tawba matamda professor aduda atay atopa professor singna mana pairiba kolomdo professor aduda ikai khumna utpo oina professor aduda pinai Pitribigi miyamna sakang bibada natana nangi samal lengmanaba miyosingna nangbusu ijat tahonge msakhangan ge haba tarabadi John nangsu wakhal chothokna nangi tawudoriba thaba ajuda chap yungna leplaga mapung phana tawba amadi darkar tai John su professor aduda atay atopa professor singna ijat sanman ikai khomnaribadu adugumna masu masung mamanaba singna mangonda ijat tahoningli ikai khomnabu udhaningli wakal asigalonena John magi theory ajuda thabak tawba hokre adubu magi theory ajuda mana fana thabak tawjarabasu theory ado mai pakani habagi mamidi uraktri unama asina John wakal langtaknaba helaki mamanaba singa manana chatpa ngamlodra haba awaba wakal aduna maram oraga John matha saban hemamadagi thongnawda makon yesilami magi mataw sida pakhatjaraba Charles na John hanglei John nambu ngawrabro karigino admain tawridi John asokpa makoktagi chentharagliba idu paiduna masa matumda kapladuna hajari aigumba mi amanabu fail oipam thokpra ai fail oiba yade ai hona khini John de khadau soningmane hemandana magi table do ka sinma thuna koini ilami masa matumda angawbadona pangawdu silawrami magi matawsida Charles na John bu phajanduna wakal tapthako haina themnabu khonari aduga John da tapna hairi nangna ngahandagi nangi kaadagi hendoktana thiriba nangi theory adugi solution do kaadagi hendoktana table da famduna adum thirabadi nangi solution fangaroi maramdi nangi wakal dusu nangna pairiba chema chet adudagi hendoklaroi hairamaga Charles na John gi table amadi mana iriba notebook singado makoi kaage thonawdagi leiba makha da langtharaki leiba makha da pungtek teklaga tariba magi table amadi chaithoktuna leiriba magi boy adu ururaga Charles amadi John phagi tawraga hainari Newton na putholamba gravity du chumdi chumbajani hainaduna ngahaktangdi awaba punama kawthoktuna marup anina thawai tana punna nukminari mathangi sindana John magi kaadagi thoraklaga bar amada table tharaga mana answer puthoke haduna khonariba theory dugi matangda thabak tawrami tanja asida maga punna PhD tominaba Martin amadi makhoi mamanaba singdo laklaga John gi table da punna phamsilai tanja asida moina leiriba bar du masak mataw fajabi nupi macha ahum mari changlakhi John gi mamanaba singadi khwaidagi fajaba nupi macha do amanasu koini hairi John na wakal nga khalaba matung da hairi nupi ama khakta da akoi myan changduna tana selabadi khwaidagi fajabi do akoina fangloi aduga khwaidagi fajabi nupi tanaringe da fajabi nupi du su phangoroi aduga atop nupi fangbagi chance su leraroi mamai dudi nupa singi mangjaba ngaktani masigi icham chamba ngausinaba manba idea asida base tawraga John na magi khwaidagi fawba nas equilibrium hairaba concept adu puthoki as equilibrium isam samna hairabada group ama natragna organization amana mai pake haiba tarabadi group adu da yariba miyoi khudimagna magi apamba masa gi khwaidagi afaba thabak tawbagi mahutta group adu da yariba atay topa member singisu makoi gi kaidanaba makoi gi fananaba tawbirabadi group adu soidana maki mai pakani masigi matungdana John mana bardagi fanglaliba idea ase mathematically proof tawna khonabada matam mayam ama changki adubu mamaidadi John magi idea do mathematically chummi haduna proof tawbagalona mana iriba paper do Professor Hellinger da yenghalami Professor na John gi paper du yenglaba matungda hairi John nangna erakleba paper asina chahi chamaga yankai hena chanaraklaba economics ki law kharadi lalai hena utkadori aduga amusu professor na yamna harauna John da hairi nangna asigumlaba yamna fajaba theory ama puthораklabanina nangna thabak toningba mafamda thabak tawge hairubada soidana maki yabiraklani Professor aduna makha tarai karigumba nang wheeler lab ta thabak toningba tarabadi nangaloinana nangi team oinanaba miyoi ani magasu khallu harakani John harai Sol amadi Bender makhoi ani ga puna thabak tominaba pami masigi matungdana mayamna thabak tonage hana tanariba wheeler lab ta thabak fangbadagi John Bender amadi Sol makhoi uhumdi bar nungarba paw sigi damakta mamanaba singa party tarami Martin chung asidi John bulakna khidre John gi original idea aduna Martin ba maithi ba piram lay mathangi senachina John wheeler lab ta thabak toraba matung chahi manga lerega thokpa thawdo amani matam asida John Pentagon da analyst amo ina laklami
Pentagon da leramba general amana John da hairi Russia ki capital oiraba city Moscow dagi tongan ba Soviet Union gi army sing leifam da thaba message kara ekone intercept tawre message sing si code oina lai adubu code sing che ekone decode tawbadi ngamdre ekoi khwaidagi faraba machine amadi khwaidagi singba mioi kaya sijanarabani adubu hauju phaba code asi thugaiba ngamdre adubu John di yengnaba singna thanaram liba code adu uba matamda John di mamit mana kuptaba makai code sing adu da mifam hongdaba makai yengladuna makoktana wakhal mayam ama khalli magi matungda general sing ngangna riba sing adu mari thoina batarudre John kayam kuina yengnaba sing thana riba code sing du da yenglaga leplurabuna haiba khangde dubu yengnaba gi code sing adu decode tawba loiraba matungda general sing adu da hairi aikhoi gi map amta piyu masi matungdana John yengnaba sing thana riba code adu dagi mana decode torokpa map ki coordinate khara map amada ningthijana mark tawshali masi matungda John general sing adu da hairi yengnaba sing thana riba code asida America gi border manakta leiba mafam tara gi coordinate yauri masi matungdana general na magi makha thaba officer sing da coordinate tara adu da makoi gi su lanmei thaduna kari toribagi yengu chu haina order tawki Tanjasida makokta tupi amuba aduga code amuba lipnu pamana John nga saidagi toriba thabak sing adu yengduna leiribado John su urami mathangi sindana John yamna chingna na magi wheeler lapta halaklami John magi lab yaropa matamda sol amadi bender na John da hangai Pentagon da kari thabak tawrino John na khumlai nakoida haidok payaba nate classified information ni aduga musu yamna chawthokchana John na makha tarai haukiba chahi mari asida aibu Pentagon da special analyst una la o haribase ani nakti sujala e John gi wa marak thalaga sol na harai John nangi class hogadaba minute 10 khatangare John masa da yam haining dan harai ai isa ngamdre na doctor chi ema helaga class lawdaba di yadabra sol na harai aikoina MIT campus da khwaidagi phaba facility amadi aikoida awat palaitaba funding phanglibase masigi tobimal khangboina MIT da tamliba khwaidagi haitho sing thoiraba tungi yumbirel orakadaba chhatra singda makoiba class amani lobibase aikoisu tawpham thoi mathangi sendana John haining da class lawna bagi thamakta classroom da laklami adubu classroom adu da leramiba chhatra sing adu uba matamda John di handagi bit laitabaga bit pungtek tekre adubu John class ti lawdaba yadabanina blackboard da aruba anka gi question ama irami aduga chhatra sing adu onsinduna hairi nakoina agi class yawning labasu yawro yawning daga su to adubu aina piriba assignment asidi tawdaba diaroi aduga amuksu John chhatra sing adu da yamna hanthaba mi yeng amada yengladuna nokmi taroduna hairi aina ngasi piriba assignment se nakoi mayam gi maraktagidi miyoi kharanadi tha ama ni changani problem si solve tawna na bokhana bada duga miyoi khara amadi mapunsi chupa ama kanna khona jajuna su aina piriba angka gi problem se mapunsi da solve tawa ngamdaba su yawgani maya maraktagi khwaidagi haitho sing thoriba class ni hariba classroom ajuda sumnagi Elisha ko binu pi ama kaktang yawi taidi nupa ngaktani mathangi sindana John thabak loyaba matungda magi wheeler laptop thorapa matamda Pentagon da man ukiba makuk da tupi upa court amubali panupaduna mabu ngairaga lerame nupa adun hai ai yiming William kawe ai Department of Defense tagi lakpani John amadi William lambi chana wari chanaba matamda William na hari Pitribi ani suba lanjao lotion kiba Pitribi na khwaidagi kinariba bom adu aigi supervision makhada sakhibani Oppenheimer su magi makhada thabak torami hana William na masak takli John na mahar ai Pitribi gi ani suba lanjao budi aikoi na miku amada lotion kre adu miku adu da miyoi la amaga makhai hena de khoi na hatki William na mukhum lai Pitribi pumbagi afaba oina na bagi damakta adu yamlaba Japan gi miyam adu bom thada duna hanaba firebado mayam gi damakta aikoi na lawkhibani sigiluna na amu William na John da hanglai John nangi imung manung nupi angang amata leite nanga khwaidagi naknaba namanaba su amata leite karigino John khumlai aidi matam punamakta itomda thabak tawbasina hena nungai itomda thabak tawbana hena mai pae William na amu nokladun hairi nangi miga pundaba natomna taba na tawduna aina nonda chinagadriba mission asigi damakta di khwaidagi chanaba habada oirani wari sana lakpana William amadi John amanba top secret raba building amada changlakhi William di amanba building adu manungda leramliba masing yamlaba scientist kayana sijannaramliba o thugainaba decipher machine sing adu ubada magidi khwaidagi angak pahabada oiki masi matungdana William na John bu mag office ta kaushilaba matungda hairi John nangi security clearance aina wangkhat halabani maramaduna ka asida aina nonda haigidribu wa khudma top secret ngatani aina haiba wa singse atopa mimda haidu lamba tarabadi punsi chupagi jail da legani John na yam khangning na hanglai aigi mission di karino masi matungdana William na magi ka da leiba TV du da video ma thadri yang halai duga John da hairi video si da yariba factory si Germany da leiba factory mani factory si manungda apikpa gari da putok pusin tawba yaba atom bomb sai haina chingnari aduba live activity Pitribi ani suba lanjao lorpa matamda hairiba factory si Soviet Union aikoi gi khwaidagi achoubi yaknaba leba aduna lokchin khre
ꯍꯧꯖꯤꯛꯇꯤ ꯖꯔꯃꯟꯅ ꯁꯥꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯕꯣꯝ ꯑꯗꯨ ꯌꯦꯛꯅꯕ ꯂꯩꯕꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯕꯣꯝ ꯑꯗꯨ ꯑꯃꯦꯔꯤꯀꯥꯗ ꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯂꯩꯔꯤ ꯖꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯦꯟꯇꯥꯒꯣꯟꯗ ꯌꯦꯛꯅꯕꯁꯤꯡꯅ ꯊꯥꯅꯕ ꯀꯣꯗꯇꯒꯤ ꯑꯩꯅ ꯂꯧꯊꯣꯛꯂꯝꯕ ꯃꯦꯞꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ 10 ꯑꯗꯨꯗꯔ ꯌꯦꯛꯅꯕꯁꯤꯡꯅ ꯕꯣꯝ ꯊꯥꯗꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯅꯔꯤꯕꯁꯦ ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄ꯭ꯂꯥꯟꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯆꯝꯖꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯥꯠꯇꯣꯛꯄ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯣꯏꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯥꯗ ꯃꯁꯛ ꯂꯣꯠꯄ ꯌꯦꯛꯅꯕꯒꯤ ꯑꯦꯖꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎꯗꯤ ꯐꯣꯡꯅ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯌꯦꯛꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯠ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗ ꯐꯣꯡꯖꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯗꯤ ꯃꯦꯒꯖꯤꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯦꯒꯖꯤꯟ ꯑꯃꯗꯤ ꯈꯕꯔ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯥꯕꯅꯤꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯑꯔꯨꯕ ꯀꯣꯗ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯗꯤ ꯃꯦꯒꯖꯤꯟꯗ ꯃꯈꯣꯏꯒꯤ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯣꯟ ꯅꯪꯒꯤ ꯊꯕꯛꯁꯦ ꯑꯃꯦꯔꯤꯀꯥꯗ ꯐꯣꯡꯂꯤꯕ ꯃꯔꯨꯑꯣꯏꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯗꯤ ꯃꯦꯒꯖꯤꯟꯁꯤꯡꯗ ꯌꯥꯎꯔꯤꯕ ꯌꯦꯛꯅꯕꯅ ꯊꯥꯔꯛꯂꯤꯕ ꯀꯣꯗꯦꯠ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯗꯤꯀꯣꯗ ꯇꯧꯕꯅꯤ ꯖꯣꯟ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯋꯤꯂꯤꯌꯝꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯃꯤꯁꯟ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯣꯟꯅ ꯇꯣꯞ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯛꯇꯥꯛ ꯑꯣꯏꯒꯗꯧꯔꯤꯕ ꯁꯦꯀ꯭ꯔꯦꯠ ꯀꯣꯗ ꯑꯃ ꯃꯥꯒꯤ ꯈꯨꯗꯥꯡꯗꯁꯨ ꯏꯝꯄ꯭ꯂꯥꯟꯠ ꯇꯧꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟ ꯋꯤꯂꯤꯌꯝꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯃꯤꯁꯟ ꯑꯗꯨꯒꯤꯗꯃꯛꯇ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯗꯤ ꯃꯦꯒꯖꯤꯟ ꯀꯌꯥ ꯂꯧꯁꯤꯟꯗꯨꯅ ꯄꯦꯄꯔꯗ ꯌꯥꯎꯔꯤꯕ ꯀꯣꯗꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯣꯟꯒꯤ ꯀ꯭ꯂꯥꯁꯇ ꯌꯥꯎꯈꯤꯕ ꯑꯦꯂꯤꯁꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨ ꯖꯣꯟꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯑꯦꯂꯤꯁꯤꯌꯥꯅ ꯖꯣꯟꯅ ꯃꯈꯣꯏꯗ ꯄꯤꯔꯝꯕ ꯑꯔꯨꯕ ꯑꯪꯀꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯁꯣꯜꯚ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯦ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯕꯨ ꯖꯣꯟꯅꯗꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞꯇꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯣꯠꯂꯤꯕꯗꯨ ꯂꯥꯜꯂꯦ ꯑꯦꯂꯤꯁꯤꯌꯥꯅ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯁꯤꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯟꯁꯔꯁꯦ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯂꯥꯜꯂꯦ ꯍꯥꯏꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯖꯣꯟꯅ ꯑꯦꯂꯤꯁꯤꯌꯥꯒꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯣꯠꯂꯤꯕ ꯑꯪꯀꯒꯤ ꯈꯨꯍꯣꯠ ꯑꯁꯤ ꯌꯥꯝꯅꯗꯤ ꯐꯖꯩ ꯑꯗꯨꯕꯨ ꯅꯪꯅ ꯂꯧꯔꯤꯕ ꯑꯦꯖꯨꯝꯁꯟ ꯑꯁꯤꯗꯤ ꯂꯣꯏꯅ ꯂꯥꯜꯂꯦ ꯑꯗꯨꯅ ꯅꯪꯅ ꯍꯣꯠꯂꯤꯕ ꯑꯪꯀ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯖꯔꯕꯁꯨ ꯅꯪꯒꯤ ꯑꯟꯁꯔꯁꯤꯗꯤ ꯂꯣꯏꯅꯃꯛ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯆꯦꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯊꯣꯔꯛꯏ ꯑꯗꯨꯕꯨ ꯑꯦꯂꯤꯁꯥꯗꯤ ꯖꯣꯟꯒꯤ ꯃꯃꯥꯡꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯦꯞꯂꯤ ꯃꯁꯤ ꯎꯔꯨꯕꯗ ꯖꯣꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯑꯦꯂꯤꯁꯤꯌꯥꯅ ꯏꯀꯥꯏ ꯍꯪꯂꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯖꯣꯟꯁꯨ ꯃꯁꯥ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯂꯛꯏ ꯌꯥꯏ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯀꯥꯎꯟꯇꯔꯗ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁ ꯏꯔꯝꯃꯣ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯅꯤ ꯖꯣꯟꯅ ꯑꯦꯂꯤꯁꯥꯕꯨ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯔꯤꯕ ꯐꯪꯁꯟ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯗꯦꯠꯅꯤ ꯍꯥꯏꯗꯨꯅ ꯑꯦꯂꯤꯁꯥꯕꯨ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯃꯃꯤꯡ ꯂꯩꯔꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅꯤ ꯑꯗꯨꯅ ꯒꯚꯔꯅꯔꯅ ꯐꯥꯎꯕ ꯃꯥꯒ ꯐꯣꯇꯣ ꯑꯃ ꯀꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯈꯕꯔꯗ ꯍꯥꯞꯅꯅꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯂꯤꯁꯥꯅ ꯃꯥꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯖꯣꯟꯒꯤ ꯀꯣꯠ ꯑꯗꯨꯗ ꯄꯣꯀꯦꯠ ꯁ꯭ꯀ꯭ꯋꯥꯔ ꯑꯃ ꯍꯥꯞꯄꯤꯔꯝꯃꯤ ꯄꯣꯀꯦꯠ ꯁ꯭ꯀ꯭ꯋꯥꯔ ꯍꯥꯏꯕꯗꯤ ꯅꯨꯄꯥꯅ ꯂꯤꯠꯅꯕ ꯀꯣꯠꯀꯤ ꯃꯃꯥꯡ ꯊꯪꯕ ꯄꯣꯀꯦꯠꯇ ꯍꯦꯡꯀꯔꯆꯤꯞ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯎꯕꯗꯨꯅꯤ ꯑꯦꯂꯤꯁꯥꯅ ꯖꯣꯟꯒꯤꯗꯃꯛꯇ ꯂꯧꯕꯤꯔꯤꯕ ꯀꯦꯌꯔ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯚꯔꯅꯔꯅ ꯐꯥꯎꯕ ꯀꯂꯛꯆꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯪꯁꯟ ꯃꯐꯝꯗ ꯊꯦꯠꯂꯤꯕ ꯐꯖꯔꯕ ꯄꯦꯟꯇꯤꯡ ꯑꯃꯗ ꯑꯦꯂꯤꯁꯥꯗꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯟꯁꯨ ꯑꯦꯂꯤꯁꯥꯒꯤ ꯃꯅꯥꯛꯇ ꯄꯦꯟꯇꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯣꯟꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯄꯥ ꯈꯔꯅ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯣꯟꯗꯤ ꯑꯦꯂꯤꯁꯥꯒ ꯐꯪꯁꯟꯗ ꯂꯥꯛꯃꯤꯟꯅꯖꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯗ ꯊꯥꯗꯗꯨꯅ ꯂꯩꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯂꯤꯁꯥꯒꯤ ꯋꯥꯍꯩ ꯑꯃ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯖꯣꯟ ꯃꯥꯅ ꯄꯥꯈꯠꯆꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯑꯦꯂꯤꯁꯥꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯣꯟꯅ ꯑꯦꯂꯤꯁꯥꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯍꯦꯡꯀꯔꯆꯤꯞ ꯑꯗꯨ ꯑꯦꯂꯤꯁꯥꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯂꯤꯁꯥꯅꯗꯤ ꯔꯨꯃꯥꯜ ꯑꯗꯨ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯗꯥꯎ ꯌꯥꯅꯅꯕ ꯍꯥꯏꯔꯤ ꯖꯣꯟꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯗꯥꯎ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯁꯤꯗ ꯊꯥꯖꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯄꯤꯔꯛꯄ ꯔꯨꯃꯥꯜ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯔꯨꯃꯥꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟ ꯃꯥꯒꯤ ꯍ꯭ꯋꯤꯂꯔ ꯂꯦꯛꯀꯤ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯗꯤ ꯃꯦꯒꯖꯤꯟꯗ ꯌꯥꯎꯔꯤꯕ ꯌꯦꯛꯅꯕꯒꯤ ꯀꯣꯗꯦꯠ ꯃꯦꯁꯦꯖꯁꯤꯡꯒꯤ ꯄꯦꯇꯔꯟ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯨꯞꯅ ꯋꯥꯈꯜ ꯊꯥꯗꯔꯝꯃꯤ ꯖꯣꯟꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯇꯝ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡꯗꯗꯤ ꯌꯦꯛꯅꯕꯅ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯣꯗ ꯑꯗꯨ ꯖꯣꯟꯅꯁꯨ ꯈꯪꯕ ꯉꯝꯈꯤ ꯀꯣꯗ ꯑꯗꯨ ꯈꯪꯕ ꯉꯝꯂꯕꯅꯤꯅ ꯖꯣꯟꯅ ꯈꯕꯔ ꯑꯃꯗꯤ ꯃꯦꯒꯖꯤꯟꯗ ꯌꯥꯎꯔꯤꯕ ꯀꯣꯗꯦꯠ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯗꯤꯀꯣꯗ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯗꯤꯀꯣꯗ ꯇꯧꯕ ꯂꯣꯏꯔꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨꯅ ꯑꯦꯟꯚꯦꯂꯞ ꯑꯃꯗ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟ ꯃꯥꯅ ꯗꯤꯀꯣꯗ ꯇꯧꯕ ꯂꯣꯏꯔꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯗ꯭ꯔꯣꯞ ꯄꯣꯏꯟꯠ ꯑꯣꯏꯔꯤꯕ ꯑꯃꯟꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯂꯝꯃꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦꯛ ꯄꯣꯁꯠ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯏꯝꯄ꯭ꯂꯥꯟꯠ ꯇꯧꯈꯤꯕ ꯀꯣꯗꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ ꯖꯣꯟꯅ ꯃꯥꯒꯤ ꯁꯛꯇꯥꯛ ꯑꯣꯏꯔꯤꯕ ꯀꯣꯗꯁꯤꯡ ꯑꯗꯨ ꯆꯦꯛ ꯄꯣꯁꯠ ꯑꯗꯨꯗ ꯅꯝꯂꯨꯕ ꯃꯇꯝꯗꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯣꯟ ꯃꯁꯥꯗ ꯏꯀꯤ ꯀꯤꯖꯅ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯦꯇꯔ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ
ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯖꯣꯟꯅ ꯃꯥꯅ ꯗꯤꯀꯣꯗ ꯇꯧꯕ ꯂꯣꯏꯔꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯂꯦꯇꯔ ꯕꯣꯛꯁ ꯑꯗꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯐꯪꯁꯟ ꯃꯐꯝꯗ ꯖꯣꯟꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯖꯣꯟꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯦꯟꯚꯦꯂꯞꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯨꯔꯛꯂꯒ ꯂꯦꯇꯔ ꯕꯣꯛꯁꯇ ꯊꯥꯗꯈꯤꯕꯗꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯎꯈꯤ ꯖꯣꯟꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟ ꯑꯃꯗꯤ ꯑꯦꯂꯤꯁꯥ ꯑꯃꯨꯛ ꯍꯟꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯋꯤꯂꯤꯌꯝꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯑꯔꯨꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜ ꯃꯨꯟꯅ ꯃꯨꯟꯅ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯦꯂꯤꯁꯥꯅꯗꯤ ꯖꯣꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯑꯍꯣꯏꯅ ꯑꯗꯨꯝ ꯖꯣꯟꯅ ꯃꯥꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯣꯟ ꯑꯃꯗꯤ ꯑꯦꯂꯤꯁꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯛꯁꯤꯟꯅꯕ ꯁꯨꯝ ꯍꯦꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟ MIT ꯀꯦꯝꯄꯁꯇ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯋꯤꯂꯤꯌꯝꯒꯤꯗꯃꯛꯇ ꯀꯣꯗꯦꯠ ꯃꯦꯁꯦꯖ ꯈꯔ ꯗꯤꯀꯣꯗ ꯇꯧꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯖꯣꯟꯗ ꯍꯪꯂꯛꯏ ꯀꯀꯥ ꯖꯣꯟ ꯀꯔꯤ ꯇꯧꯔꯤꯅꯣ ꯖꯣꯟꯗꯤ ꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯀꯥ ꯍꯥꯏꯅ ꯀꯧꯔꯛꯄꯁꯤꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯪꯂꯛꯏ ꯅꯪꯕꯨ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯀꯀꯥ ꯆꯥꯔꯜꯁꯅꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩ ꯍꯥꯏ ꯑꯗꯨꯕꯨ ꯑꯉꯥꯡꯗꯤ ꯂꯨꯅ ꯇꯧꯗꯦ ꯊꯤꯅ ꯇꯧꯕꯤ ꯍꯥꯏ ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯔꯜꯁꯁꯨ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯖꯣꯟꯗ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯑꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯥꯔꯜꯁꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯔꯁꯤ ꯀꯧꯏ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯑꯣꯏꯅ ꯌꯣꯛꯂꯕꯅꯤ ꯆꯥꯔꯜꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯔꯕꯥꯔꯗꯇ ꯂꯤꯇꯔꯦꯆꯔꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯂꯝ ꯂꯥꯞꯅ ꯂꯩꯖꯔꯕꯁꯨ ꯈꯕꯔꯗ ꯅꯪꯒꯤ ꯃꯔꯝꯗ ꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯤ ꯉꯁꯤ ꯐꯥꯎꯕ ꯄꯥꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯣ ꯖꯣꯟ ꯅꯪꯅ MITꯒꯤ ꯀꯦꯝꯄꯁ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯁꯤꯕꯨ ꯌꯥꯝꯅ ꯋꯥꯕ꯭ꯔꯅꯦ ꯖꯣꯟꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯀꯩꯁꯨ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯗꯦ ꯃꯊꯥ ꯁꯥꯕ ꯊꯕꯛ ꯑꯝꯇ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯏꯅꯧ ꯅꯧꯕ ꯑꯣꯏꯅ ꯑꯦꯁꯥꯏꯟꯃꯦꯟ ꯈꯔ ꯐꯪꯉꯤ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯃꯊꯥ ꯁꯥꯔꯤꯕ ꯑꯗꯣ ꯑꯦꯁꯥꯏꯟꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯇꯨꯗꯤ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯆꯥꯔꯜꯁꯅ ꯖꯣꯟꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯛꯏ ꯇꯣꯞ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯊꯕꯛꯀ ꯄꯥꯏꯕ ꯍꯧꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯖꯣꯟꯁꯨ ꯃꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯃꯥꯟꯅꯕꯅ ꯃꯥꯒꯤꯗꯃꯛꯇ ꯍꯔꯥꯎꯖꯔꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯅꯁꯨ ꯆꯥꯔꯜꯁꯇ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯖꯔꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦ ꯆꯥꯔꯜꯁꯇꯤ ꯊꯥꯖꯕ ꯉꯝꯗꯗꯨꯅ ꯍꯪꯂꯛꯏ ꯑꯁꯦꯡꯕꯒꯤ ꯑꯍꯤꯡꯕ ꯅꯨꯄꯤꯔꯅꯦ ꯖꯣꯟꯁꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗ꯭ꯔꯤ ꯑꯩꯒꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯁꯤ ꯈꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕꯗꯅ ꯆꯥꯔꯜꯁꯇꯤ ꯖꯣꯟꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯍꯔꯥꯎꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯖꯣꯟꯅ ꯃꯁꯥꯗ ꯏꯆꯤꯡ ꯆꯤꯡꯅꯅ ꯍꯪꯂꯛꯏ ꯑꯦꯂꯤꯁꯥꯒ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤꯔ ꯈꯜꯂꯦ ꯍꯧꯖꯤꯛ ꯑꯦꯂꯤꯁꯥ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯐꯕ ꯃꯔꯤ ꯑꯃ ꯂꯩꯔꯤ ꯋꯥꯈꯜꯁꯨ ꯃꯣꯠꯁꯨ ꯌꯥꯝꯅ ꯆꯥꯟꯅꯖꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯦ ꯑꯩꯒꯤ ꯁꯦꯚꯤꯡ ꯈꯔꯁꯨ ꯂꯩꯖꯔꯦ ꯑꯗꯨꯅ ꯑꯦꯂꯤꯁꯥ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ꯭ꯔꯥ ꯈꯟꯖꯩ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯆꯥꯔꯜꯁꯇ ꯍꯪꯂꯛꯏ ꯆꯥꯔꯜꯁꯅ ꯖꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯈꯨꯝꯂꯛꯏ ꯄꯨꯟꯁꯤꯗ ꯂꯦꯡꯗꯕ ꯁꯨꯡꯍꯣꯡ ꯍꯣꯡꯗꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯍꯣꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯣꯡꯕ ꯅꯥꯏꯔꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯂꯩꯔꯦ ꯈꯟꯖꯔꯕꯗꯤ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯖꯣꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯇꯥꯡꯀꯛ ꯈꯨꯗꯤꯡꯃꯛꯀꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯔꯜꯁꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯈꯤ ꯖꯣꯟꯒꯤ ꯑꯋꯥꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯥꯔꯜꯁꯅ ꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯥꯔꯜꯁꯅ ꯖꯣꯟꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯄ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯃꯤꯒ ꯇꯤꯟꯅꯕ ꯍꯩꯖꯗꯕ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯕ ꯖꯣꯟꯒꯤ ꯃꯐꯝꯗꯗꯤ ꯆꯥꯔꯜꯁꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟꯅ ꯑꯦꯂꯤꯁꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯑꯦꯂꯤꯁꯥꯗ ꯄ꯭ꯔꯄꯣꯖ ꯇꯧꯔꯤ ꯑꯦꯂꯤꯁꯥꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟ ꯑꯃꯗꯤ ꯑꯦꯂꯤꯁꯥ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯄꯥꯡꯊꯣꯛꯈꯤ ꯋꯤꯂꯤꯌꯝꯁꯨ ꯖꯣꯟꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯌꯥꯝꯅ ꯖꯣꯟꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯍꯔꯥꯎꯅꯔꯤꯕꯗꯣ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯁꯥꯎ ꯁꯥꯎꯕꯗꯧ ꯇꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟ ꯃꯥꯒꯤ ꯃꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯀꯣꯗ ꯇꯧꯔꯕ ꯃꯦꯁꯦꯖ ꯈꯔ ꯃꯥꯒꯤ ꯗ꯭ꯔꯣꯞ ꯄꯣꯏꯟꯠ ꯑꯣꯏꯔꯤꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯑꯃꯟꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯎꯍꯟꯗꯕꯤꯗ ꯑꯔꯣꯟꯕ ꯃꯦꯁꯦꯖ ꯈꯔ ꯗ꯭ꯔꯣꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯖꯣꯟꯅ ꯃꯥꯒꯤ ꯃꯦꯁꯦꯖꯁꯤꯡꯗꯣ ꯂꯦꯇꯔ ꯕꯣꯛꯁꯇ ꯍꯥꯠꯂꯨꯝꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥꯔ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯣꯟꯒꯤ ꯃꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯈꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯀꯥꯔ ꯊꯧꯖꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯣ ꯋꯤꯂꯤꯌꯝ ꯑꯣꯏꯔꯝꯃꯤ ꯋꯤꯂꯤꯌꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯖꯣꯟꯗ ꯈꯔ ꯊꯨꯅ ꯒꯥꯔꯤ ꯇꯣꯡꯈꯠꯂꯛꯑꯣ ꯍꯥꯏꯔꯤ ꯖꯣꯟꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯋꯤꯂꯤꯌꯝꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯈꯠꯂꯝꯃꯤ ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯃꯤꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯅꯪꯕꯨ ꯌꯦꯛꯅꯕꯁꯤꯡꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯃꯨꯕ ꯒꯥꯔꯤ ꯑꯃ ꯀꯟꯅ ꯊꯧꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯖꯣꯟ ꯑꯃꯗꯤ ꯋꯤꯂꯤꯌꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ
John di pakhatpa amadi kijabana heman kiduna set makhada pakthaduna lotli aduga William na makoi ani gi mathwai kannanabagi damakta gari kanna thauri adubu yeknabana nomai kapa henjelakpadagi William na nomai ama lauthoklaga John da pirai aduga hairi nomai se makoi da su kapselo adubu John di mapunchina nomai pairoi haiduna sikhang khangduna leri upai leitrojuna William su makhut namana steering pairaga makhut namamana makoi bu tanaraklaba miyoi sing aduda nomai handuna kapli John di nomai kapnabagi ahau makhol du taba ngamdaduna mana kong mensinjaduna yamna wana khangli Jairak asida William na yamna haina singna makoi bu tanarakliba miyoi sing aduda makhut handuna nomai kapseli William na nomai kapselakpa matamda makoi bu tanarakliba gari adugi driver do gari control ngamhaudabadagi makoi gari do turel do ina thautakhi John di mamit mangda uraba kininga oba thodok sing adu urubadagi mamit mana ilang langkhatuna lepli mathangi chendana John mayumda halakpa matamda Elisha na mabu harau harau ngai lerami aduga John di akiba amadi pakhatkiba aduna maram oiraga hauju phaba mihul chaning tadri aduna John di mamai mami ingau ngauna mamit mana ilang langkhatke imungda changlai magi nupagi matawasi urubadana Elisha na yamna wajana hanglai kadona ba yaurabage aduba John di kaisu khulumdana mamai luktharaga magi kara tumina changki aduga ka manungdagi thonglon chinduna laikhre John di magi ka manungda akibane heman khiduna masa matomda masa tasilaga yamna kijana kapli aduga maike amoromdana magi ka gi mapanda pakhatcharaba Elisha na di John bu hanna hanna kauduna lonchileba thongdo amukta hangdo o hairi Elisha na fana kanna hajarabasu John di thongdo hangdo khidre mathangi chindana John MIT gi class ama lawna nabagi damakta classroom da laklami adu pakhatpane hemanmadagi magi akubada amadi school gi manak nakpada leiriba gari sing aduda hongnaw moromdagi ngahaktang yamna kijana yenglamlaba matungda class ka amta loromdana tumina dum hankhre magi matawasi urubadana class ta phamliba satra sing aduna di John gi matawasi kadawrabano haiduna chibon hangna hori mathangi sendana khulai matik chana pairaba guard sing na ngak seliba office aduda John di nena tana leithaba phaba ngamkhide aduna nganta mayumda hananabagi damakta magi ka thonglon chinaba khonaringai tanja sida William changchilalaga John bu kawrai John William uba matamda yamna kijana hairi aidi nakoina decode to haba message adu khatang decode to ge hana nakoi mateng pangning khibani asigumba hana sunabagi thabak sidi ai yawge haijakide yaw janingde adubu makoi ani gi wari do maya mamangda di chanaba yadabani na William na John da magi kada changse hairi John na William bu puduna magi kada changlakpa matamda magi ka gi thongdo yamna makhol hongna thingjilami makhol adu tarba matamda na makoi gi office changliba guard sing aduna di yamna chingna na yengna hori kaidawna rabano kana lakhiba yawbano haina John ki ka manungdana William na John da yengladuna yamna ingna tapna hairi John aikoina thiriba bom adugi leifam ayambadi khangba ngamle masi punamak nangna aikogi demangta tawbiriba thaba aduna ngamba ngaktani maram aduna thabak loiramdagi siraba tanpham asida nangna kijari haiduna thabak tokthokke haibadudi maduri khara fajamande John na kumlai aina toklage haibase kijabagi dinatte haujikti ai hanaga manadre Elisha su pregnant oire aduna magi su isagi su khandaba yaraktre John gi yaningdaba matawdu urubadana William na magi nomaidu John da uhaladuna hairi aina di nangonda nupi angang thiganu haina haikibani aduba nangna di Elisha nungsi pami haiduna mabul hongkibani matam aduda nangna apama thabak tawba matamda aina nangonda thingkide maram aduna haujikti amagisu afaba oinanabagi damakta nangna hana tawramliba thabakto makha adum chathau thabak loideba fawa William na mangonda kihalakliba singado mayokna rajuna John na thawna leina hairi nangi thabakto aina tawraroi aina tuklage hairabadi kamdawba William na yamna marau leina khumlai nangna ai damakta thabak tawba leplabadi aina su nangi damakta thabak tawba lepkani ngasi fawa yeknabagi spy amadi agent singna nangbu phana nabagi damakta koithi thiribani yeknabana thiba phangdanabagi damakta aina nangbudi yamna chechinna lochinduna thamlibani adubu aina nangi damakta thabak tawba toklabadi yeknabasingna makoigi khwaidagi aronba kot thugaiba ngamba nongonda kari tawrakani haibadudi aina hairodrabasu nangni hena khanglamagani hairaga William su yamna sauna wa makha taramdana John gi kadagi thokhi John su magi kadagi chenthoraaga William bu wari sanakisi haduna yamna hauna kauri William bu khamli adubu William di tung hanna yenglamdana adum chatki tanja sida John ga ka thangnana thabak toriba Sol su William na lawriba lu taba matamda yamna pakhana pan thorai aduga kanano haina yenglaba matamdadi kanamta chatkiba uhaude miyoi atoppa ama changlami habagi khudam ama tasu phangkide maram aduna John da yamna khangning na halai nungdang sida kwaikau kori dubu kana laamge kanana kaidoramge adubu John di kaisu khonumdana magi kada tumina changki mathangi sendana John di yengnabasingna mabu hatpa lakadra haina kiringi matam asida William na amuk mangonda kari tawrakani khalubada John di ahinga tumba yakidre aduna imungi mai loinamak muthalaga mapanda kana lai kanana kaidori haibado thongnaw murumdagi koyeng yenglaga lerami
Tanja asida Elisana magi kagi mai thalaga John da hanglai kaidore John tumdradi mikup asimaktada John yamna pakhatna hogatuna hatu chensin giduna mai muthali aduga Elisa da yamna shauna hairi kari maramgidamakta mai thalino masi matungdana John masada chingnaba sumsum helakpadagi magi nupi khudang paiduna makhoi kada chingchinki aduga upudu yoriba Elisa gi phiron khara lothoktuna yomsinba haukhre aduga Elisa da hairi nang mafam masida kuithana leiranu nangi nachegi mayumda matam khara leiruro nachegi mayum hek yobaga engonda call toro aduga Elisa nadi kari maramgidamakta iche khoida chattoino haina hangli John Elisa na hangliba singada khombagi mahutta wa marak thaladuna yamna pakhatchana hairi Elisa aina hairiba singase amuktangdi yaw ke toroge kari maramgidamakta nangna nache khoida chatkadoribano haibado matang chaba matamda aina soidana makki haige masi matungdana amuk John makhoi gi thongnawdagi lotuna mapanda yengtholoba matamdadi mana khanbaga tawbaga makoktana tupi amubu uppa aduga kot amuba litpa masak khangdaba miyoi kharana makhoi gi mayum mamangda mabu senadurun leiribadu urakhi Elisa su khanghaudana magi nupagi holakliba mohong matawasida onthokna ngakpa haibadu oikhi tawfam khangdana kangaunari Mathangi sindana John Harvard tabangthokadoriba Maths ki National Conference amada lecture pinanabagidamakta Harvard University da laklami John na campus manung hek changlakpaga Marcy na harau kaka John kauduna chensilakhi John na Marcy bu nungsina pamkhatuna konbiri Charles na hari nang lecture pini tabadagi aisu taning mandana laklibani adubu John gi awawa sakpham adu uba matamda Charles na yamna pakhatchana hangli kaidoba yawre John na magi amata ngairiba mamanaba Charles da mathwai nungaitana pautamjari aise khudung thiningai oiba thaba ama pasilure khudung thiba sidagi itomdana nanthokpa ngamgani thajadre Charles na yamna pakhatchan hanglei John kaidoba yawre kari thabak nu nangna pairuribo John su kabli tawduna Charles da pau kamge torami adubu tanja sida conference jawgadabi professor nu pimana John bu conference hawdore manungda changasi haina kausilakhi Mathangi sindana John mathematics ki maramda Prithivigi oina khwaidagi haithosing thoriba mayam mamangda maths ki khwaidagi phawba hypothesis Riemann hypothesis ki matangda lecture ama pirami matam asida John di atai professor singa manadaba sakpham khara uri professor ama oibagi magi bekta maru oiba che chang document singi mahutta khabar mache magazine mache chegai bangakta yawri John na lecture piringi tanja sida lecture hall manungda coat amubulit tupi amubulit pa miyoi khara changlakibado John na surami makhoi myam changchilakpa ubada John mana piramliba speech ado mamai makok samna khidre maya mamangda famliba Charles nadi John gi matawdu uba matamda kana laklabno haina yamna pakhatchana koyeng yenglami aduba lecture hall manungda famliba atai mathematician singa dunadi ka manungda changlaliba miyoi singa do udaba khangdaba gum tawri masi matungdana hall manungda changlakiba miyoi singa duna hall gi tongan lambi singa do thingnanaba tamna sandokna rakli masi urba matamda John chu khangle miyoi singa duna bham sida laklibase kari maramgino haibado maram aduna John su magi maningda leiriba maning thangba thongdudagi mathwai hingnanabagidamakta kanna chenki adubu ka manungda lehoriba mathematician singa dunadi John se kaidorage haina amada hangnahuri asomdana John di maning phawduna chenthoraaga campus wamalana chenanaba kanna khonari adubu mabu phaba lakliba miyoi singa duna su John bu tanabadi leplamde masing yamlaba coat amuba tupi amuba litpa miyoi singa duna John bu makai khudimak thachinduna thamlami tanja asida coat amuba litpa lakpa mayam adubu luchingduna puraliba nupaduna John gi manakta changsilaklaga hairi John ai yiming Dr. Rosen kawi ai psychiatric doctor amani mayam mamangda kumhai ohenbegi mahutpudi ai galoina ingna tamna chatkhasi John masa matomda wakhal da hajari masina trabudi atopa pambai ama leitre masigi hek thanaba mikuptana John na Dr. Rosen gi mamaida khupang na kanna tharamaga John mafam ajudagi mathwai hingnanaba amuk hanna chenthoraki adubu Dr. Rosen ga lakminaba masing yanaba miyam adu chensilaktuna John bu phajilami John na amuk hanna nanthokutuna chenkiba ngamdana bhaiduna John bu mayam changdana leba makhada namsilami anja sida university da leiba satra satri khudimakna nungaitaba awapa maithong amaga loinena John gi mataw yengna duna leiri mayam marakta Charles yauri John na hanjin chance pu kaurabasu magi mateng pangbiu haina hanna haijarabasu Charles ti upai lejadraba amagumna mamitegi mapi irachena John gi mataw adubu yenglaga lehori masi matungdana Dr. Rosen changsilaktuna John da hida ama namdana kapsilami hida ki nisha aduna John gyan mangduna wanthakre John na wantharinge tanjaduna Dr. Rosen gi kangbuna John bu gari manungda hatuna puki mathangi sendana John na gyan laktuna mamit pangthorappa matamdadi John chawkri amada makhom khut punsinduna leirame aduga magi mamangdana Dr. Rosen na nokmi tawraga leplamle masi uruba matamda John na yamna shauna hanglai hojik aina leiribase kadaidano Dr. Rosen na ingna tamna khumlai McCarthy Psychiatric Hospital dani masi tarubadana John na khumlai nakoina aibu military agent ni khalibado madudi onare aigi thabak sidi military ga mari lenaba thabak natte Dr. Rosen hanglai John nangi karam thabak John adi magi arun thabak singda haidoklamde ai kemta khangde haina khumli
Dr. Rosen hari John aikoi ani gi marakta aron bu wa thambana karisu kana roi tanja sida doctor na mamai lek thoklinge tanja loroduna John mafam modu gi chen thokna bo khonarami adubu chauki da makhom mukhut punchinduna lekhibana John chen thokpa ngamdana laiba makha da tasinki magi makhom mukhut puliba singdo nan thokna bo kan khonaringe tanja sida Dr. Rosen ka dugi kachin namada Charles na mathwai nungaitana upai lejadaba sapham amaga loinana John gi matau yengdura leribado John na urakhi John gi wakhaldadi magi thaba sina maram oiraga ma danatana magi marup Charles su yeknabara phare haiduna Charles gi damakta wari mathwai nungaitri maram aduna John na Charles ta yengladuna hai ai gi thabak sina maram oiraga nangbu su chenahalle masi gi damakta ai bunga piyu adubu Charles ti wa amata ngangdana mara leriba miyu amagumna mamai lukthaduna family magi mataw si uruba matamdana John su hojikta wakhal lakpagum tawri maram aduna Charles ta yamna sauna machin thiraduna chairi yeknaba singda nangna ai gi maramda haidokpani nangdi ai gi lecture taba lakhibana te ai bu yeknaba singde pithoknaba gi damakta lakhibani tanja sida Dr. Rosen John gi manakta changlaktun hanglai nanga wari sanari buduna kanano nangna hojik kana kana uri John yamna sauna laurai ai gi roommate Charles ti ai gi yeknaba oirame Dr. Rosen ingna tamna hai John ka sidadi aikoi ani na taba atopa mi amata leite masai matungdana hospital gi masa mu pharaba staff ani laktuna John bu masa sagan paiduna chingaga putokhi John su khonjel hauna lauri ai gi ming Dr. Nas kawi ai isana yajadana mafam masida makhoin ai bu pharaga pubirakpani Department of Defense ta ai gi damakta paw amta pibiyu mathangi sindana John magi hospital gi ka manungda matomda wakhal amada mangduna famlerami magi matawsi uruba matamdana Elishana Dr. Rosen da hanglai John se kedawra habino Dr. Rosen kumlai John schizophrenia hariba wakhal gi laina aduna nare schizophrenia hariba laina asna naraba miyo singdi wakhalna babna sagat pami uba babna sagat pami yu eduga wari sanaba masida natana masagi wakhal dagi sagat chabu wapam amada chummi heduna sikhan thangduna talegali aduga kari sunata bu wapam amagi su masada pangpada pakhat papokchai wangang ba matamda mamai makok chanada ba wangangi aduga stage senjilakpa matamdana ningthijana chumna bhawa chatpa ngamaktaba yauribani aduga hairiba laina si hereditary ni haibadi imari da yawba laina ni mathaya amna saba matam punamakta stress leba thabakta tawduna leribadi laina si ka hena thuna khumang Elisana doctor da hai John na di masa matumda pangpada pakhat kaliba matam bumda stress leriba siri mana tariba thaba asinani John di sarkar na pitharakpa aron atok ki thaba kaya ama tawbani Dr. Rosen nok aduna khumnai John na kari tawri haibasi aisu khangi adubu John gi laina asi matam kuina layengdana lakpadagi mana tariba thabak singdo achumbana karambano aduga magi bamna sagatpa thabak singna karambano haibado masana phaba khangjadrabani Elisana yamna chingnana hanglai John di laina asina narakpa kayam kuire Dr. Rosen kumlai John class 12 berokpa matam aduwaidagi magi anaba si hauraklamgadaba mali matam adudagi hauna John hallucination haurakhraba mali haibadi bamna sagatpa mi uba natragana bamna sagatpa khonjel taba Elisari Dr. Rosen hairiba singado thajaba ngamlamde aduna doctor da amuhanglai Dr. kamdongna no John na bamna sagatpa mi ui hallucination tawi hairibadi Dr. Rosen kumlai John na masagi bamna sagatpa mi kaya maga wari sanai haibado aisu khangdri aduba haujiki oinadi John na Princeton University da tamlingi matamda mana bamna sagatkiba magi roommate Charles hairiba nupado magi maramdadi khangba ngamle Elisana nokladuna khumlai Doctor nangna hairibadubu karino Charles ti John gi best friend ni makoi ani di university tamlingi matamdagi hona tinaraklabani khangnaraklabani Dr. Rosen hanglai Elisa aduirabadi nang Charles na koi ani thengnaba yawkhrabra maga phone da wari sanaba natragana Charles ki maramda John na haiba natabida atopa kari khangba leirabage Charles John gi best friend oirabadi John gi luhongba nimita mahak lakhibra Elisa su wakal da chingnarab tawna ngai wakal khantaraba matungda khumlai John na haibadadi Charles lecture amagi damakta alapa mafam amada chatpadagi aikoi ani gi luhongbado yawba lakhide duga ngasi fawada aina Charles ki maramda tariba wa khadima John na haiba ngaktani aigidi amukta fawba thengnadri wari fawba sanadri adubu masi fana oiduna su Doctor nangna haiba wado madumadi soidama ki langani John ga asuk kuiba matamse awan nungai tathok tasin tawna lakliba magi mamanaba Charles babna sagatpa kamdawna oigadoribano Dr. Rosen ingna tapna khumlai Princeton University da aina call tawduna John hostel da leringi matamgi record amadi mana tarumba thabak singi record punamak yenglurabani University gi hostel amadi authority singna John na University da leringi matamda hostel gi kamada matomda leiki haina record pirai Elisha su wakal da chingnaba fauri Doctor na hairiba singse achumbu oiramgadra haina matomda phabu khanjaba horakle Dr. Rosen amuk Elisha da tapna hanglai nangi nupa John na hojik kari kari thabak tawri haiba nang khangbra aina khangbadadi John na thabak tawribasi William kauba nupa amagi supervision makhara tawribani hai
ꯑꯗꯨꯕꯨ ꯑꯩꯅ ꯋꯤꯂꯤꯌꯝꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯣ ꯑꯦꯂꯤꯁꯥ, ꯅꯪꯗꯤ ꯋꯤꯂꯤꯌꯝꯒꯤ ꯃꯔꯝꯗ ꯀꯔꯤꯗꯤ ꯈꯪꯉꯤ? ꯗꯣꯛꯇꯔ ꯔꯣꯁꯦꯟꯒꯤ ꯋꯥꯍꯪ ꯈꯨꯍꯪ ꯑꯁꯤꯗ ꯑꯦꯂꯤꯁꯥꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯪꯂꯛꯏ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯈꯪꯗꯣꯛꯄ ꯄꯥꯝꯂꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞꯁꯤ ꯅꯠꯇ꯭ꯔꯥ? ꯑꯦꯂꯤꯁꯥꯅ ꯗꯥꯛꯇꯔ ꯔꯣꯁꯦꯟꯕꯨ ꯆꯤꯡꯅꯔꯤꯕꯗꯨ ꯗꯥꯛꯇꯔ ꯔꯣꯁꯦꯟꯅꯁꯨ ꯈꯪꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯖꯣꯟꯅꯁꯨ ꯑꯩꯕꯨ ꯌꯦꯛꯅꯕꯒꯤ ꯑꯦꯖꯦꯟꯠ ꯑꯃꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯑꯔꯥꯟꯕꯅꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯋꯤꯂꯔ ꯂꯦꯕꯇ ꯆꯠꯂꯣ ꯑꯗꯨꯒ ꯖꯣꯟꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯂꯤꯁꯥ ꯋꯤꯂꯔ ꯂꯦꯕꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯜ ꯑꯃꯗꯤ ꯕꯦꯟꯗꯔꯅ ꯑꯦꯂꯤꯁꯥꯗ ꯍꯪꯂꯛꯏ, ꯖꯣꯟꯗꯤ ꯀꯝꯗꯧꯍꯧꯔꯦ? ꯃꯥ ꯃꯁꯥꯗꯤ ꯈꯔ ꯐꯍꯧꯔꯕ? ꯑꯦꯂꯤꯁꯥꯅ ꯈꯨꯝꯂꯛꯏ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯩꯝꯇ ꯈꯪꯗ꯭ꯔꯤ, ꯑꯗꯣ ꯖꯣꯟꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯑꯩ ꯑꯝꯇ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯌꯦꯡꯒꯦ꯫ ꯁꯣꯜꯅ ꯑꯦꯂꯤꯁꯥꯕꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯤ, ꯑꯦꯂꯤꯁꯥ, ꯖꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯇꯣꯞ ꯁꯦꯀ꯭ꯔꯦꯠꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ, ꯅꯪꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯥꯅꯗꯤ ꯁꯣꯜ ꯑꯃꯗꯤ ꯕꯦꯟꯗꯔꯅ ꯍꯟꯅ ꯈꯥꯝꯂꯕꯁꯨ ꯅꯝꯗꯅ ꯖꯣꯟꯒꯤ ꯑꯣꯐꯤꯁꯇ ꯆꯪꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯖꯣꯟꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯖꯣꯟꯒꯤ ꯑꯣꯐꯤꯁꯀꯤ ꯀꯥꯒꯤ ꯐꯛꯂꯥꯡ ꯈꯨꯗꯤꯡꯃꯛꯇ ꯃꯦꯒꯖꯤꯟ ꯃꯆꯦꯠ, ꯈꯕꯔ ꯃꯆꯦꯠ ꯉꯥꯛꯇ ꯊꯦꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯖꯣꯟꯒꯤ ꯃꯈꯨꯠꯅ ꯏꯕ ꯆꯦ ꯃꯆꯦꯠ ꯀꯌꯥ ꯑꯃꯁꯨ ꯀꯥ ꯑꯗꯨꯗ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯖꯣꯟꯒꯤ ꯑꯣꯐꯤꯁꯀꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯦꯂꯤꯁꯥꯅ ꯍꯪꯂꯛꯏ, ꯖꯣꯟꯒꯤ ꯐꯤꯕꯝꯅ ꯑꯁꯤ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯦꯟꯗꯔꯅ ꯈꯨꯝꯂꯛꯏ, ꯖꯣꯟꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯞ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯏ, ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯅꯣꯔꯃꯦꯜ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯏ꯫ ꯁꯣꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯖꯣꯟꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯪꯍꯟꯗꯦ, ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯇꯣꯞꯄꯅ ꯌꯦꯡꯕ ꯌꯥꯗꯕ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯤꯡꯈꯤ꯫ ꯑꯦꯂꯤꯁꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯨꯕꯨ ꯖꯣꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯞ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯕꯦꯟꯗꯔꯅ ꯈꯨꯝꯂꯛꯏ, ꯑꯣꯏꯊꯣꯛꯄ ꯌꯥꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯔꯤꯁꯔꯆ ꯑꯃꯗꯤ ꯑꯦꯁꯥꯏꯟꯃꯦꯟꯠꯁꯤꯡꯁꯦ ꯁꯔꯀꯥꯔꯒꯤ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯄꯤꯊꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯑꯦꯂꯤꯁꯥꯅ ꯑꯃꯨꯛ ꯁꯣꯜꯗ ꯍꯪꯂꯛꯏ, ꯑꯗꯨꯗꯤ ꯖꯣꯟꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯀꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯈꯕꯔ ꯃꯆꯦꯠ, ꯃꯦꯒꯖꯤꯟ ꯃꯆꯦꯠ ꯁꯦꯒꯥꯏꯕ ꯑꯁꯤꯔꯥ? ꯁꯣꯜꯅ ꯍꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯁꯤ ꯈꯛꯇ ꯅꯠꯇꯦ, ꯖꯣꯟꯅ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗꯕꯤꯗ ꯑꯃꯟꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯍꯦꯛ ꯆꯠꯇꯨꯅ ꯑꯃꯟꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯦꯇꯔ ꯕꯣꯛꯁ ꯑꯗꯨꯗ ꯑꯦꯟꯚꯦꯂꯞ ꯑꯃ ꯍꯦꯛ ꯊꯥꯗꯩ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯖꯣꯟꯒꯤ ꯁꯥꯎꯒꯟꯕ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯄꯥꯗ ꯄꯥꯈꯠꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯖꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯎꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯦꯂꯤꯁꯥ ꯖꯣꯟꯅ ꯑꯦꯟꯚꯦꯂꯞ ꯍꯦꯛ ꯊꯥꯗꯕ ꯆꯠꯈꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯗ꯭ꯔꯕ, ꯃꯜꯂꯕ, ꯇꯦꯛꯂꯕ ꯕꯤꯜꯗꯤꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯖꯣꯟꯅ ꯕꯤꯜꯗꯤꯡ ꯃꯅꯨꯡ ꯆꯪꯂꯝꯗꯥꯏ ꯃꯇꯝꯗ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯠ ꯀꯣꯗ ꯅꯝꯈꯤꯕ ꯆꯦꯛ ꯄꯣꯁ ꯑꯗꯨꯗꯤ ꯃꯜꯂꯕ, ꯇꯦꯛꯂꯕ, ꯑꯀꯥꯏꯕ ꯆꯦꯛ ꯄꯣꯁ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯂꯤꯁꯥ ꯃꯁꯥꯗ ꯆꯤꯡꯅꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯖꯣꯟꯅ ꯇꯁꯦꯡꯅ ꯁꯔꯀꯥꯔꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯦꯇꯔ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯂꯤꯁꯥ ꯍꯣꯁꯄꯤꯇꯥꯜꯗ ꯖꯣꯟꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯖꯣꯟꯅ ꯑꯦꯂꯤꯁꯥꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯪꯅꯁꯨ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯔꯧꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯗꯕ ꯊꯕꯛꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯅꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯅꯕ ꯁꯤꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯤꯛ ꯂꯩꯊꯣꯛꯇꯨꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯦꯂꯤꯁꯥꯁꯨ ꯖꯣꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯖꯣꯟ ꯐꯔꯕꯒꯨꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯖꯣꯟꯅ ꯑꯃꯨꯛ ꯌꯥꯝꯅ ꯇꯞꯅ ꯑꯦꯂꯤꯁꯥꯗ ꯆꯤꯔꯣꯜ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯁꯦ ꯁꯔꯀꯥꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯤꯕꯅꯤ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯌꯦꯛꯅꯕꯒꯤ ꯄ꯭ꯂꯥꯟ ꯀꯌా ꯑꯃꯗꯤ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯖꯤꯜꯂꯤꯕꯅꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯂꯧꯊꯣꯛꯅꯕ ꯑꯝꯇ ꯁꯤꯜꯂꯣ꯫ ꯖꯣꯟꯅ ꯑꯃꯨꯛ ꯑꯦꯂꯤꯁꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯋꯤꯂꯔ ꯂꯦꯕꯇ ꯋꯤꯂꯤꯌꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯕꯅꯤ, ꯃꯉꯣꯟꯗ ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯎ ꯂꯣꯏꯅꯃꯛ ꯄꯤꯌꯨ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯊꯣꯛꯄ ꯂꯥꯛꯀꯅꯤ꯫ ꯑꯦꯂꯤꯁꯥꯗꯤ ꯖꯣꯟꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯖꯣꯟꯒꯤ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯖꯣꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯖꯣꯟ, ꯑꯩ ꯐꯤꯂꯔ ꯂꯦꯕꯇ ꯆꯠꯂꯨꯔꯕꯅꯤ, ꯃꯐꯝ ꯑꯗꯨꯗ ꯋꯤꯂꯤꯌꯝ ꯀꯧꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯖꯣꯟꯁꯨ ꯋꯥ ꯑꯁꯤꯗ ꯊꯥꯖꯕ ꯉꯝꯗꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ, ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯦ ꯋꯤꯂꯤꯌꯝꯒꯤ ꯃꯈꯥꯗ ꯇꯧꯔꯤꯕꯅꯤ꯫ ꯑꯦꯂꯤꯁꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅꯗꯤ ꯋꯤꯂꯤꯌꯝꯒꯤꯗꯃꯛꯇ ꯀꯣꯗꯦꯠ ꯃꯦꯁꯦꯖ ꯈꯔ ꯗꯤꯀꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯦꯟꯚꯦꯂꯞꯇ ꯅꯤꯡꯊꯤꯖꯅ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯂꯦꯇꯔ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯤꯂꯤꯌꯝꯒꯤꯗꯃꯛꯇ ꯊꯥꯗꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯅ ꯋꯤꯂꯤꯌꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯊꯥꯗꯈꯤꯕ ꯑꯦꯟꯚꯦꯂꯞꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯋꯤꯂꯤꯌꯝꯅ ꯂꯧꯈꯤꯗ꯭ꯔꯤ, ꯑꯦꯟꯚꯦꯂꯞ ꯈꯨꯗꯤꯡꯃꯛ ꯂꯦꯇꯔ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯦꯂꯤꯁꯥꯅ ꯕꯤꯜꯗꯤꯡ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯦꯇꯔ ꯕꯣꯛꯁꯇꯒꯤ ꯂꯧꯊꯣꯔꯛꯄ ꯃꯜꯂꯕ ꯑꯦꯟꯚꯦꯂꯞꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯖꯣꯟꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯦꯂꯤꯁꯥꯅ ꯇꯞꯅ ꯖꯣꯟꯗ ꯍꯥꯏꯔꯛꯏ, ꯖꯣꯟ, ꯅꯪꯅ ꯁꯔꯀꯥꯔꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯗꯤꯀꯣꯗ ꯇꯧꯕꯒꯤ ꯃꯤꯁꯟ ꯑꯃ ꯇꯧꯔꯤꯕꯗꯣ, ꯃꯤꯁꯟ ꯑꯗꯨꯗꯤ ꯅꯪꯒꯤ ꯕꯥꯞꯅ ꯁꯥꯒꯠꯄ ꯃꯤꯁꯟꯅꯤ, ꯑꯁꯦꯡꯕ ꯃꯤꯁꯟ ꯅꯠꯇꯦ ꯍꯥꯏꯅ ꯀꯞꯅ ꯖꯣꯟꯗ ꯄꯥꯎ ꯇꯝꯂꯤ꯫
ꯑꯗꯨꯒ ꯖꯣꯟꯒꯤ ꯃꯐꯝꯗꯗꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯃꯤꯟꯅꯔꯛꯂꯕ ꯁꯤꯅꯤꯡꯆꯠꯇ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯕ ꯋꯤꯂꯤꯌꯝ ꯑꯁꯦꯡꯕ ꯃꯤ ꯅꯠꯇꯦ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯊꯕꯛ ꯑꯃꯠꯇ ꯅꯠꯇꯦ ꯕꯥꯞꯅ ꯁꯥꯒꯠꯄ ꯊꯕꯛꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯣꯟꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯖꯣꯟ ꯃꯄꯨꯟꯁꯤꯗ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕꯔꯥ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯍꯦꯛ ꯅꯨꯄꯤꯃꯛꯅ ꯃꯥꯕꯨ ꯊꯥꯖꯕꯤꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯖꯣꯟ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯀꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯈꯣꯠꯇꯠꯄꯗꯒꯤ ꯏ ꯃꯌꯥꯝ ꯊꯣꯛꯑꯒ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯀꯥꯗ ꯃꯇꯣꯝꯗ ꯐꯝꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯥꯈꯠꯅꯔꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯗꯣꯛꯇꯔ ꯔꯣꯁꯦꯟꯅ ꯖꯣꯟꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯖꯣꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯑꯩꯒꯤ ꯁꯛ ꯇꯥꯛꯅꯅꯕ ꯍꯥꯞꯈꯤꯕ ꯀꯣꯠꯀꯤ ꯏꯝꯄ꯭ꯂꯥꯟ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯣꯟ ꯃꯥꯒꯤ ꯃꯁꯥꯗ ꯑꯅꯥꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅꯁꯨ ꯌꯥꯖꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯝꯅ ꯇ꯭ꯔꯤꯠꯃꯦꯟꯠꯒꯤꯗꯃꯛꯇ ꯆꯪꯂꯛꯈꯤ schizophrenia ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯂꯩꯅꯥ ꯑꯃꯅꯤ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯅꯤ ꯈꯟꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯃꯤꯑꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯕꯥꯞꯅ ꯁꯥꯒꯠꯄ ꯃꯤꯔꯥ ꯍꯥꯏꯕ ꯃꯁꯥ ꯐꯥꯎꯕꯅ ꯈꯪꯖꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯂꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯕꯥꯞꯅ ꯁꯥꯒꯠꯄ ꯃꯤꯀꯨꯞꯅꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯖꯣꯟꯁꯨ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯕꯥꯞꯅ ꯁꯥꯒꯠꯄ ꯇꯥꯏꯕꯪ ꯑꯃꯗꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯣꯟ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯂꯝꯃꯤ ꯑꯗꯨꯒ ꯅꯔꯁ ꯑꯃꯅ ꯖꯣꯟꯗ ꯏꯟꯁꯨꯂꯤꯟ ꯀꯥꯞꯁꯤꯜꯂꯤ schizophrenia ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯏꯟꯁꯨꯂꯤꯟ ꯁꯣꯛ ꯊꯦꯔꯥꯄꯤ ꯇꯧꯅꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯥꯌꯦꯡ ꯄꯊꯥꯞꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯏꯟꯁꯨꯂꯤꯟ ꯀꯥꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯒ꯭ꯂꯨꯀꯣꯖ ꯁꯨꯒꯔ ꯍꯟꯊꯍꯜꯂꯤ ꯍꯛꯆꯥꯡꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯅꯦꯝꯊꯔꯛꯄꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯥꯗ ꯍꯨꯃꯥꯡ ꯌꯥꯝꯅ ꯊꯣꯛꯄ ꯑꯗꯨꯒ ꯃꯁꯥꯁꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯁꯤꯖꯔ ꯇꯧꯕ ꯍꯧꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯨꯒꯔ ꯀꯥ ꯍꯦꯟꯅ ꯅꯦꯝꯊꯈꯤꯕꯗꯒꯤ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯣꯃꯥꯗ ꯐꯥꯎꯕ ꯂꯩꯕ ꯌꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯊꯥꯖꯅꯩ ꯃꯗꯨꯗꯤ ꯏꯟꯁꯨꯂꯤꯟ ꯁꯣꯛ ꯊꯦꯔꯥꯄꯤ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯔꯤꯁꯦꯠ ꯇꯧꯏ ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯟꯒꯤ ꯐꯪꯁꯟꯁꯤꯡꯁꯤ ꯑꯃꯨꯛ ꯃꯨꯠꯊꯠꯂꯒ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯍꯧꯍꯜꯂꯤ ꯍꯥꯏꯅ ꯑꯦꯂꯤꯁꯤꯌꯥꯗꯤ ꯖꯣꯟꯒꯤ ꯏꯟꯁꯨꯂꯤꯟ ꯊꯦꯔꯥꯄꯤ ꯇꯧꯕ ꯃꯇꯝꯗ ꯖꯣꯟꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯖꯗꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯥꯡꯂꯤ ꯗꯥꯛꯇꯔ ꯔꯣꯁꯦꯟꯅ ꯑꯦꯂꯤꯁꯤꯌꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯖꯣꯟꯒꯤ ꯑꯁꯤꯒꯨꯝꯕ ꯊꯦꯔꯥꯄꯤ ꯑꯁꯤ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 5ꯅꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯊꯥ 2.5 ꯂꯦꯞꯇꯅ ꯇꯧꯒꯗꯕꯅꯤ ꯃꯥꯏꯀꯩ ꯑꯃꯗꯅ ꯖꯣꯟ ꯏꯟꯁꯨꯂꯤन ꯁꯣꯛ ꯊꯦꯔꯥꯄꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯃꯈꯩ ꯃꯁꯥ ꯄꯨꯝꯕ ꯐꯟ ꯐꯟ ꯆꯣꯡꯂꯤ ꯑꯗꯨꯒ ꯊꯪꯅꯕ ꯀꯥ ꯑꯃꯗꯅ ꯑꯦꯂꯤꯁꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯖꯣꯟꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 2 ꯂꯩꯔꯒ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯁꯥ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯄ꯭ꯔꯤꯟꯁꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯂꯝꯃꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯃꯗ ꯖꯣꯟꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯕꯦꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯦꯟꯗꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯟꯁꯇꯟꯒꯤ ꯃꯦꯊ꯭ꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯣ ꯃꯥꯔꯇꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯑꯦꯂꯤꯁꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯖꯣꯟꯗꯤ ꯀꯦꯝꯄꯁ ꯑꯁꯤꯗ ꯂꯥꯛꯄꯗ ꯏꯀꯥꯏꯖꯔꯦ ꯍꯥꯏꯗꯨꯅ ꯆꯠꯁꯤ ꯌꯥꯗꯦ ꯕꯦꯟꯗꯔꯅ ꯑꯃꯨꯛ ꯑꯦꯂꯤꯁꯥꯗ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯦꯂꯤꯁꯥ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯋꯥꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯗꯅ ꯖꯣꯟꯒꯤ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯀꯦ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯗꯨꯒꯤꯗꯃꯛꯇ ꯏꯁꯥ ꯏꯇꯣꯝꯗ ꯏꯔꯥꯟ ꯂꯪꯁꯤꯟꯖꯕ ꯐꯥꯎꯔꯤ ꯖꯣꯟꯒꯤ ꯑꯅꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯖꯣꯟꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯃꯒꯤ ꯖꯣꯟꯗꯣ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯀꯨꯞ ꯈꯔꯗꯪꯒꯤꯗꯤ ꯖꯣꯟ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯐꯖꯅ ꯇꯥꯔꯛꯄ ꯌꯥꯎꯏ ꯑꯁꯤꯒꯨꯝꯂꯕ ꯇꯥꯡꯂꯕ ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤꯗꯃꯛꯇ ꯏꯆꯥꯒꯤꯗꯃꯛꯇ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯥꯡꯂꯤꯕꯅꯤ ꯑꯂꯤꯁꯤꯌꯥ ꯖꯣꯟꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯃꯁꯥ ꯃꯇꯣꯝꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯦꯂꯤꯁꯤꯌꯥꯅ ꯖꯣꯟꯒꯤꯗꯃꯛꯇ ꯂꯧꯕꯤꯔꯤꯕ ꯀꯦꯌꯔ ꯑꯃꯗꯤ ꯖꯣꯟꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯕꯦꯟꯗꯔ ꯐꯥꯎꯕꯅ ꯖꯣꯟꯒꯤ ꯃꯄꯣꯛꯁꯦ ꯀꯂꯛꯆꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯟꯗꯔꯁꯨ ꯖꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯦꯂꯤꯁꯥꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ ꯕꯦꯟꯗꯔꯅ ꯖꯣꯟꯗ ꯍꯥꯏꯔꯤ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯑꯅꯛꯄꯗ ꯀꯟꯐꯔꯦꯟꯁ ꯑꯃ ꯌꯥꯎꯕ ꯂꯥꯛꯄꯗꯒꯤ ꯅꯪꯒꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯂꯤꯁꯥꯅ ꯖꯣꯟꯒꯤ ꯒꯨꯂꯤ ꯆꯥꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯒꯨꯂꯤ ꯑꯃ ꯄꯨꯊꯣꯔꯛꯏ ꯖꯣꯟꯁꯨ ꯒꯨꯂꯤꯁꯤꯡ ꯑꯗꯨ ꯆꯥꯅꯤꯡꯗ ꯆꯥꯔꯤ ꯕꯦꯟꯗꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯖꯣꯟ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤ ꯊꯕꯛ ꯄꯥꯏꯔꯤꯒꯦ ꯖꯣꯟꯅ ꯔꯤꯃꯥꯟ ꯍꯥꯏꯄꯣꯊꯦꯁꯤꯁ ꯁꯣꯜꯚ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯠꯄꯦꯗ ꯑꯗꯨ ꯕꯦꯟꯗꯔꯗ ꯄꯤꯔꯛꯏ ꯕꯦꯟꯗꯔꯅ ꯅꯣꯠꯄꯦꯗ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯖꯣꯟꯅ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯦꯊ꯭ꯁꯀꯤ ꯑꯔꯨꯕ ꯍꯥꯏꯄꯣꯊꯦꯁꯤꯁ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ 1 2 3 ꯃꯁꯤꯡ ꯏꯕ ꯑꯣꯏꯔꯝꯃꯦ ꯖꯣꯟꯅ ꯑꯃꯨꯛ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯑꯩꯅ ꯏꯔꯤꯕ ꯃꯁꯤꯡ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯂꯦ ꯑꯪꯀ ꯑꯃ ꯐꯥꯎꯕ ꯐꯣꯜ ꯇꯥꯅ ꯍꯣꯠꯄ ꯉꯝꯗ꯭ꯔꯦ
matam amada Prithvi khwaidagi maming leriba university amagi khwaidagi makok thongba scholar ama oramba John magi hojik oiriba phibam asi urubada Benderdi aduki matik ningba kaikhi onthokna su mathwai nungai jakide masigi matungdana Benderna John bu themjeladuna hairi John punsida maths nataba atopa thabak mayam ama leri adubu John adi mamit tamapi ira cheladuna hanglai mathematician akhwigidi maths nataba atai thabak kariba leri ge mathangi sindana John machanupa senaduna lerami adubu magi hida adunara natraga magi leina adunara machanupa na isi siba makai kablibado madu fawa themgani khangdaba makai wakhal amada tauduna lerami Elishana imungi thabak su honajai macha su senari aduga magi thabak su kaidana honari Elishadi matam asida physicist oina thabak tawri John di mapunsi chupama maths ta hotuna lakpani aduna magi hida aduna maram oiraga maths thadokpa matamda John di imungda matomna tofam khangdana yamna boring chuna leiri magi matawsida Elishana hairi imungda sum laichinbagi mahutpudi mapana thoktana miga wari sanaba imung manungi fat tawdi singdokpa imung manungi mateng pangla su yai adubu John hanaga manadaba thaba ama torokpa matamdadi Elishana hena pakhachari John gi anabadu amuk halaklabra haina hena mi paijari masida natana John chariba maya kalaba hidak sing adugi side effect na maram oiraga Elisha makhoi ani gi marida sohalakpa horakhi punama asida penjadraba Elishana di tainafam khangdana ahin khudingi kapchari masi punama John su khangi adubu magi nupina nungai khiroi haduna khangsinnadaba sari Howjikti John na thabak tawdrabanina Elisa matomdana imung manung punana bu khonaba matamda overtime thabak kaya ama suri imung gi awar pa menkana bu khonabada kochen chenduna khonajari masi punama una John adi magi nupi mateng kari su pangba ngamjade masimakna John gi thamoida penjadaba kaya ama su phawri John magi penjadaba mayai masina maram oiraga magi hidak chaba lepkhre karigumba mana hidak chadrabadi magi wakhal thoktaba ipakta phakchinba boring chubado sama tomda mangjakhrani madu oirabadi hanagumna maths hotuna university da amukhana thabak tawrani haiba wakhal asigalunna hidak chaba lepkhibani John hidak nomani ni charak traba matungda newspaper machet ama uba matamda paper da yawriba wahai singdo amaga samjinaduna John gi mamittadi code oina ningthijana urakhi tanja sida John su mamitta uriba code singado che machet amada yamna section ithoklami tanja sida ikhang khangduna magi thonawda kanagumba amana nunglung silakpa makhon ma tarakhi John su mapan thoktuna kanano yenglaba matamdadi khoi manangi get phawduna nupa ma chenkhibadu urami John su masada akib amata yawduna nupa du matung inaduna tanari John nupa du matung inaduna asukpa umang phawduna chelakpa matamdadi ikhang khangduna John gi mamaida torchlight ama kapsilakhi John kanano haina yingtholuba matamdadi William na magi khulai matik chana pairaba lanmi singalunana punna leptuna lerami John di William uruba matamda yamna shauna lorai nangdi asingba minate nangdi aigi wakhalda khakta leba mini William na khumlai John ngoksinanu namangda lepliba aise kamdawna asingba mi oidribano John di William dagi namthoktuna chenaba khonari adubu maikai khudimakta William gi lanmi ngaktana mabu question duna leramle John gi mata uba matamda William na John bu ningthijina themnajuna hairi John nangna toramba thabakto amuk makha chatharo maduna khwaidigi afaba oirani maramdi nangna toramba thabak singado loidri mapung phana bomgi lefam khangdri William na amuk John da ingna tapna hairi hawjik nangi oiriba phebam masida nangna ekhoi gi lepta lakthok laksin tawbado khudong chararo maramaduna nangi yumgi maningda leiba khangpo asida ekhoi gi khuchu khulai loinmak puduna laklabani haduna John bu khangpok sangma cha aduda pusilakhi John na manung changlappa matamdadi khangpok manungda masing yamlaba miyoi kaya ama thabak tawraga lerami yengnabana thanariba coded message singdo decode tawnanabagi damakta machine mayam amasu khillaga lerami Masi uruba matamda John di ngakpada loikre aduna mamit mana ilang langkakhe koyeng yenglaga lerami William na mumakha tarai nangna tharpa coded message sing aduna maram oirakanda bomgi leifam chawrakpa mafam amadi khangli adubu chap chabadi khangdri John na nokmi toraga harai nangna si harakani habase aidi hanadigi khanglabani Dr. Rosian nangse asengba mi natte habida chumme handa muti William su sauna harai Dr. Rosian hariba karisu haiteba doctor aduna kari khangdana no nangu nare harise John na ongkhatuna hanglai filler lepta nangi record amata lekte maramatuna nang asengba mi natte William na mokhomlai John aikoina toriba thabakse laiba asi khwaidigi maru oiba khwaidigi aronba thabakni asigumlaba aruba thabak toriba miyoi khudimaki record isillaga thamlamgani hana nang khanbra John di hawjik phawb thajaba ngamdri aduna magi thajadaba matawasi uruba matamda William na amuk John bu themnaduna harai John nangna laiba asigi damakta kari tawkhibage habado laiba miyam mamangda soidramakki khangankhigani matam maduda filler lepta nangna hana toroma thabakto amuk hanjingani aduna John matam kharadi aikoina hawjiluraba thabakse mapung phana amta loishinkisi anda amuti John mamitta mapi ira cheladuna khonjel nikna harai aidi nangse asengba mi natte hana pakhatlurabani
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯗꯣꯛꯇꯔꯅ ꯉꯥꯎꯔꯦ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯖꯣꯟ ꯋꯤꯂꯤꯌꯝꯕꯨ ꯑꯁꯦꯡꯕ ꯃꯤꯅꯤ ꯍꯥꯏꯅ ꯊꯥꯖꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯈ꯭ꯔꯦ तसेंबदी विलियम अमदी जोन मखोय अनीना सानरिबा वारी खुदिमक जोन गी मकोकता ngakतनी असेंब थोकपा अमते नते स्किजोफ्रेनिया ना नारबा अनाबा मियुसिंगना बामना सागतपा अमदी असेंब ताइबंग अनि गी मरकता लेइबा खेनबा खंद्रिबसे बामना सागतपा संसारदा लेइबा मियुसिंग अदुनसु मखोय गी संसार अदुना असेंब संसारनी हाइदुना जोन दा तत्तना हाइरी मथंगी सिंदना नोंने नुसित तौदोरे हाइदुना एलिसाना मचानुपाबु जोन दा पिरमनगा मपानदा फी लोक्सलुगे हाइरी जोनसु मचानुपागी इरुजननबा इसिंग सेमलुगे हाइरी एलिसासु मागी नुपाना मतेंग पांगे हाइरकपसिदा यादे हाइबदि ngamkide aduna masada chingna hoi hairamaga masu maningda feel over thoraki elisana maningda feel option matamda makhoi gi maninglomdagi radio sobagi makhol ma tarakhi masi matungdani elisana yamna chingna radio gi makhol tarakliba maike dudalaklami elisha makhoi gi maningda leiriba khangpok macha adu gi manak yokselakhi elisana akibu wakhal amaga loinana thong hangdoktuna yenglaba matamdadi khangpok manungi phaklam khodimakta खबर मचेत मैगजीन मचेत कया मा सेगादुना फकलांग सिनबा थुंगबा मखै थेलमलिबदु उरमी मसी उरुबा मतमदा एलिशा सु खंगले मागी नुपा जोन गी अनाबदो अमु खलकले मरमदुना एलिशा यामना पाखचना मयुमदा अमु खन्ना कन्ना चेलखी तंजा सिदा नोंगसु यामना कन्ना चुथरखी असोमदना इमुंगदा जोनदी मचानुपाबु इरुजनबनी हादुना पिकलिबा मचानुपाबु बातब अमदा थमलमी अदुगा बातब अदुदा इसिंग थाजनबा हौखी अदुबु अंगांग अदुगी मरेप थुंबा मखै इसिंग यावरबसु बातब अदुदा इसिंग थाजनबदि लेपखिदे अंगांग अदुसु कन्न कन्न कप्पा हौरखी तंजा सिदा एलिसासु यामना पाखचना खोंजेल हौना जोन कौरगा इमुंगदा चेंसिलखी एलिसाना इमुंग चंगलपा मतमददि जोनदी नोंग हाजिलक्तनबा हाजुना थौनाव लोंछिंदुना लेरमी अदुगा जोनगी मचिंदना हाइरी चार्ल्स अंगांग कप्पिदु अमते येंगो मसी तारुबा मतमददि एलिसा यामना पाखचना बाथरूम चेंसिनखी माना बाथरूम यौरपा मतमददि मचानुपा बातबता तावरगा लेरमी लाइबा फबदि एलिसाना मतम चाना लाकपदगी मचानुपादो कैसु थोदोकपदि तौहौद्रे एलिसाना मचानुपाबु चेन्ना कोनसिंदुना मचानुपाबु तावेलमना तैथोकली तंजा सिदा जोनसु यामना पाखना बाथरूम चंगलई अदुगा करिसु खंथरुबा तौदुना हाइरी चार्ल्सना अंगांग सेनादुना लेहौबनी कैगिनो अंगांगना कन्न कन्न कपलिसे एलिसा मागी नुपागी मतौसिदा साउनिंगबना हेमनखिबना मचानुपाबु चेन्ना कोलदुना लाउरी जोन मफम मसिदा अखोय अनि नतबा कनामता लेते अदुबु तोंगानबा संसार मदा लेखरबा जोन हाइरई नंगनादि चार्ल्स उररोय मादी येकनबसिंगना उदनबा हाइदुना मसा सिनबा थुंगना केमिकल दसिनख्रबनी अदुबु आइदि टॉप सीक्रेट थबक तौबनिना आइनदि चार्ल्स पु उरी एलिसा मागी नुपागी ममै कोक समनद्रबा वासिंग असे तादुना लेथोपा ngamdre aduna hospital da call tawduna dr rosen ga wari sana gi hairi adugu tanja sidadi john gi mamitta elisha gi nakan william na leptuna leiri william na john da hairi nangi nu pina call tawriba se tawhanganu karigumba mana call tawkhrabadi nangbu amu hana hospital da phaduna puge harakani अदुबु जोन दि विलियम दा हाजरी एलिशा दा कशु तोबिगनु मादि कशु खंगजदबनी जोन गी मतब उरुबदना एलिशा दि अकीब सुमसुम हेंकलखी अदुना जोन बु खोंजेल हौना कौरदुना कनागनु नंग वारी सानरिबदो हंगली जोन गी वखल ताद्रब मतौदु उरुबदा एलिशाना डॉक्टर रोसेन दा जोन गी हौजिक ओइरिबा फिबम मदुगी मतंगदा वा हाइबा हौख्रे जा सिदना जोन गी ममित्ता विलियम ना मागी नोमै छतोक्तुना एलिशा गी मकोक्ता एम तौरई जोन दि करिसु खंथरुबा तौदना मागी नुपी एलिशा बु कन्ननबगी दमक्ता विलियम बु कन्न इंथोक्लमी अदुबु असेंब ताइबंगदि विलियम लेतबनिना तसेंगनमक्की जोनना विलियम नि खंदुना इंथोक्लिबदो अतै कनासु नते मागी नुपीदा कन्न इंथोक्पो ओरमी जोन गी मतवसि उरुबदना किजरबा एलिशानादि अकीब सकफम अमगलोनना आइगी इनाक्ता चंगलकनु हाइदुना यामना कन्न लाउरी जोन मागी नुपीना मंगोंदा येंगलक्लिबा किजबा मि येंगदु उरुबा मतमदना जोनना खन्ना हन्ना आई सोयख्रे लानख्रे सोयबदगी नंगोंदा थेंखिबनि हाइरी अदुबु एलिशानादि जोनना हाइरिबा सिंगदु करिसु तारमदना इमुंदगी मपानदा चेंथोखी अदुगा मागी कारदा ममा मचा तोंखतखी अदुबु हौजुक फावबा जोन गी वखलददि विलियमना एलिशाबु हातोख्रो हाइना इनसिनबा लेप्ट्री तंजा सिदा मार्शिनसु जोन गी मखुत पाइदुना कका जोन हाइदुना कौरकली अदुगा थंगनाबा मिकु अमदना चार्ल्स ना मुक जोन गी ममांगदा चोंगसिलक्तुना विलियम ना हाइबा वासे एल्लु एलिशाबु हातो हाइरी माइकै खुदिमक्तगी जोनदा एलिशाबु हातो हाइना लाउसिलक्लिबदो ताबा मतमदा जोन मागी वखलदा मतोमदा खंजरी चार्ल्स ना एलिशागा नोंबता थेंगनद्रि वारिसु अमुक्ता फावबा सानाखिद्रि चार्ल्स का मार्शी मखोय अनिदि पुन्ना लेमिनै अदुबु चार्ल्स मार्शी अमदि एलिशा मखोय अहुमदि अमुक्ता फावबा उनखिद्रि मखोय अहुम मतम अमतदा पुन्ना अमुक्ता लेमिनद्रि वखल से हे खल्लुबदना जोन एलिशा मखोय अनि चमिनदुना हॉस्पिटल दा मागी अनाबगीदमक्ता थेरापी तौखिबसिंगदु निंगसिंगलखी मसी पुनमक निंगसिंगलपा मतमदना जोन मसा मतमदा हाजरी हौजिकति आई लोइनमक खंगले असोमदना एलिशादि मचानुपाबु पुदुना कार थौबा हौरई
Tanja asida John nonglakta chenthoraaga Elisha gi car mamangda lepsilai masi matungdana John Elisha da munna yengladuna hari Marcy aina ahanba oina angang oiringeda ukhiba phibam adudagi chawba amata hengate maram maduna Marcy asengba mi nate Marcy na asengba mi natrabanina maga matam pumbada leminariba Charles su asengba mi nate aduga Charles Marcy amadi William makhoi humdi punna leminai maram maduna William su asengba mi nate John wakhalgi laina najarabasu karambana asengba taibangno khangjadrabasu magi nupi Elisha di asengba mini magi nupi ni haba kaudri maram maduna John na karambana asengba taibangno khangdoknaba khonaba matamda magi wakhalda Elisha ga amukta thengna khijaba miyoi khudima asengba mi nate haina ma matomda gi oiba conclusion ma purakpa ngamkhi Mathangi sendana Dr. Rosen Elisha amadi John makhoi punna phamina duna wari sanari Doctor Nanglai, Haujik Sunang, Miyuishing at the Udibra. John as Uri Hanakumlai. Doctor Namuk John the Tap Nanglai, Hidak Chaba Libli with the Kayino. John, Mamma looked her to Kumlai, I ne Hidak Charabadi, I get Tabak came to Tobangam Day, Big Liver Ichano Papa what Chenabangam Day. Sigum Lavapun Shimahing among the Hinga the Bagisharupudi, Hidak Chada Vanihana Fay. Dr. Rosen Namuk Tap Nahad A. John, Haujik the Hokrabanina, Punamakatolasi, Haujiki Unadinangse, insulin therapy among Haunabatorasi. John had a Maduna Topalambi Matikisi. Dr. Rosen had a Laina City, Matung in a soap at Dum Hangelakani, therapy Lurava Matunda, Matam Kredi Purba Malangani, Adub Asham with the Purba Naira de Belenani. Dona Mohari, Adudi, Hausi Ainan Hari Belenasi, solution later Ankagi problem among Chap Manare. Do Amushu, Masamatum the Yana Tazan Hajari, Igi Punsidi, solution later Angagi problem singi, solution Tiba Duni. Maramaduna, Igi Lainasi, come down on Tokani, come down a control Tawadoribano have solution Adusu Tikigani. Dr. Namohari, John, Nanga solution Tigani Habado, Nasi Fawada, Lainasi Matanga, come down a control Togani have theory Amata Papa verified Tokivalek tree. Do Shumata, Nangi Lainasi horror from the Nangi Wakaladuni. Maramaduna, come down, Nangi Wakal Sizinaduna, solution Tigani. Aduga Jonadi, Achet Pokongpam Amagalun and Hari, I saw the Maki control Tobangamgani. Aduga Amukshu, Magin Pida Jingadun Hari, I in a control Toga Kalak Lavadi, so the Namaki Gamlakani. Elisha su Magin Pagi Mato to the Zone the Tazabadi Tamingly, so the Namaki Parakini, control Tobangamlakani Tazari. Aduga Tangabamiku Madana, Zone Elisha Dangley, Angang Kapagi Makolma Taribase, Ichanupara. Elisha, Mana Zona Tazaramba, Asapun Makaiduna, Tabna Hari, Zone, Angang the Imagimim the Lake. John, my Tiradun, Mamai Luktaki. Dr. Namu Makatari, John, Nangi Anabase, lying than a sumtam lavadi, no Munatragan nomadi, Nangi Manglangi Sangsara than a sword in a Maki Kudum Chansilakani. Adu a quiet Luribadi, Karamba Matamda, Manglangi Sangsara Duna, Kudum Chan Kibano Kangoroi, Matamaduda, Nangin Nakta Lady Miu Shingaduda, Makuidan Hen Aso upon Nangani. Matangi Sendana John, Elisha Makoi Anina, Ahan but dead Chapanmita, Elishana Mangon the Pibira Kiba, Magir Mala to Paiduna, Matom the Ungduna Famnam Lay. Anja Sida Elisha Sanglaga, John the Had A, John, Doctor Nangu Makada Naira Hore, and the Muti Doctor, I would check her the sign to so Hari. John, Hangam than Hari, Elisha, cheers in the Nang sign to Bigano. I wonder Matam Kitang the Pibu, I Anabase, I in a control to a Sweden Makingam Gani, control to Wangam Nanaba, Lambisu Sweden Makitike, Adubu Karigumba, I in Handa Hospital Sakrabadi, I say, Amuhana Yum the Halakadaba Mandre. Adubu Elisha, Dr. Russian Haramba sing adu the Atumbu Wapam Amadiari, Nangsu Igi Nakta Adum Laitarabadi, Nangun the Sweden Maki, Kudung Tiba Tokani, Aduna Nangsu Igi Nakta Lairanu. Elisha su Mabuk Numshina Zone Dangley, Zone, Nangbo Eng on the Sohan Bangam Gadra, Nangabu, Igi Sok never Tobangam Gadra. Adubu, Masagi Babnas Hagar Pasangsar Amadi, Asing Basangsar Anigi, Kenaba Kangsilak Traba Zonadi, Tamoi Kaina Kumlei, Aishu Kangde. Elisha, Nang Dr. Galunana, Nangi Imagi Mim the Hankro. Elisha su chatting the Tabna Mapan Toki. Masih Matungdana John, Elisha na Piramba Rumala the Paiduna, Elisha Bunding Singduna, Matum the Famduna, Tumin the Kapli. Adobe Ikankangudana Elisha, Amuhana, John the Kada Changlaki, John the Elisha Uruba Matumda, Matum the Momon Nokjari, Leshana John the Nushina Yangladun Hari, John, Asing Batabung Sekari no Kanging Bra, John as Kanging Hari, Elishana, John Yamamai the Nushina Nanbiri, Aduga, John Yamakuna, Elisha Mamai the Tengali, Aduga Elishana, John the Nushina Yangladun Hari, John, Masini Asing Sangsar Habido. Nangi Wakalda, Asing Sangsar Tibido, Wakalda, Kokta Kakta, Asing Sangsar Tibagi Mahurpudi, Nangi Tamoidasu, Amutang Tiraga Yango. John, Pitribida, Amuk the Toki Java Mitrang Matolakani Habig Asamada, Aina Amuhana, Nangina Nakta Laklabani Hana, John Yam Chena Konbiri. How do I see Matung, Tani Leraba Matunda, John, Princeton University the Amukhalaklami, Adu Martin Unarami. Martin di John Uba Matam the Nakpadulakre, Aduna, Falamba the Hogalalaga, John Gimanak the Changladun Hairi, John, Nangi Paudo Aishutare,
hospital da nangi maram da hangluba matam da di nang di discharge tawkre harai John na harai haujikti Professor Hellinger gi office se nang na famle ibani gi marakta aroi da mai pa khawri base nang na oire Martin na khumlai ibani gi marakta ahen ba amata yaude ibani mak chap mane Martin na mu makha tarai John nang di mafam masida ka dawba lakpano anja sida John gi wakhal da di Charles chansilak tuna John da hairi Martin na famle ba phampham se magi nate nang gi ne hayo mangon da gi di nang na singba yamna heli John aseng ba yu ena makhut thangatuna Charles lepo haina lauri John gi mataw se urubadana Martin di ingangang na John da yengli John mana mu gyan tarappa matam da di Martin da hairi aina hojik tawkhiba mawong sing ado kauthokpiraga aina haiga doriba singse amta khanthabiyu Elisa aikoini na wari chanaba matamda aigi haukraba punsida aina thengnakiba miyoi aina khangba mafamda chattuna mi atopaga wari watai chanarabadi aigi anabase khitang do erbasu control toba ngamgadra hainari maramaduna Martin nangna yabirabadi ai matam khara university da lakjage campus ta thabak khara tawjage Martin na kaisu khantharuba tawdana khumlai John nangna university da lakpa matamda nangi office ama darkar tagadra ai arrange tawge John na khumlai aigi di matam amada aigi phampham oikhiba library gi thonaw manakta adum leijage Matangi sindana librarian yana pakhatna Martin da pautamli university da ID card paidaba nupa amana library manung da changlakhi aduga library da gi amu hathu thokraga awu ba miyo singda koilaw law lehore Martin su yamna pakhatna mapan da chenthorokpa matamdadi John di awu ba miyo khudimakta nangdi asengba mi natte haina koilaw law lerami John gi mamitadi William na mangonda lebaki da makta thabak tawningde thabak laithok tuna leire haduna mabu thina chaidi John su William se asengba mi natte khangkhrabnina William da onsinduna nangdi asengba mi natte aigi inaktagi chatkhro haina koilaw lawri adubu mafam adu da leiriba miyoi sing aduna di William di udabanina John gi mawung tadraba matawjuda kumhai amagumna omsinduna yengnarami tanja sida Martin chansilaktuna John bu nuksina konsinbirami aduga John da tapna hairi John nang karisu tawde nangi wakhaldo amta taptharo John su tapna wakhalaki adubu mana tawkiba thawong sing adu ningsingluraga mafam aduda leithaba ngamdana ikaijaduna hathu chenthoraki Mathangi sendana John Elisha da pau punamuk tamli aigi imanaba satri sing aduna aingonda yengna horiba mi yeng adu uruba matamda onthokna ikaikhre adubu ngasidi aini yum halakpagi lambida Charles thengnai John na amuksu ikairap tawna Elisha da hairai kari gumba matamda Charles ka ikhoini sanakhiba wari sing adu ningsingi tasengna maga wari sananangba phawi John di ngasi thokhiba thodok sing aduna magi wakhal thawna punamak hallabagum tawri maram aduna Elisha da hairai Dr. Rosian haiba matungina aisu hospital da leibana fadaba malae adubu Elisha na di John na magi anabase control tawna bu khonaba matamda John na thengnariba awaba nungaitaba sing adu punamak khangi maram aduna John bu nuksina yengladuna John da anauba thawna ama habladuna hairi hayengsu university da amuk hana chattuna yenglukhisi hayenga amuk tanga try tawkhisi John mathangi nimittasu Elisha na pibi ba thawna adu puduna university da amuk hana lakhi ngasi su John gi mamitta Charles amadi Marcy na magi matung inaduna chatli ngasi di John mamitta uriba manglan gi taibang aduda ka hen mai onsindana bu khonari aduba John na chatlu bu mafam khudimakta Marcy na magi matung koin inari John na leithok tuna chatpa ubada handa amuti Charles na John gi mamang da lepseladuna hairi kayam kuina ekhoib inthok tuna thamgidoino John mamitta mapi irachena Charles da yengladuna hairi Charles aigidi nang nattaba marup amata lejade aigi oinadi nangna aigi khwaidigi chanajaba marupni aduba ngasi gi matungdagidi ai amuk hana nongonda wa hairaroi nanga onsinduna wari shanararoi haina mapi chenthaduna magi amata ngairaba marupta John na bidai pidi masi matungdana amuk John na Marcy gi makokta nungsina nanthabiraduna Marcy busu aroiba bidai pidi mathangi sindana John university gi class ama audit tawnanabagi damakta changlaklammi aduba John na audit tawdoriba class adugi professor adunadi John su magi class yawgani khanglakpada khautak chari Hojikti John wakhalgi lena najarabasu miga mimha najadrabasu matam amada mana toramba thabak sing aduna maram oiraga ngasi phawba mabu saman lengmanaba professor singna kina hangoina chatnari John nadi ahanba class changlakpa matamda professor ajuda haijari university da ngasi aina yawgodoriba class asina aigi ahanba class ni maramdi John mana university da PhD torapa matamda noma thapapa class yawrakhide mathangi sindana John library gi kachin amada leiriba thongna odigi manakta leptuna mana solve tawke khaliba maths ki aruba problem adugi solution thiri John nungti numit khudingi mahakna university da lakpa matamda mana thengnarib awaba sing adudi kanamtana khangbikhide matam punamakta Charles Marcy amadi William na magi matung koin inari makoina wari sanase haduna John da tattana kauribani si punamak thauna phana mayokna duna ngasi su John university da lakpa leptri
Masidagi hendokuna John magi leina aduna maram oiraga chatpa matamda chumna phibam tana chatpa su ngamlaktre maram maduna university da tamliba satra sing aduna John gi matau uraga magi matau tamduna John da karemna duna naknari mangonda nokshin biri John mana hanna makhut paiduna takpi bang ngamliba satra sing aduna mangonda nokshilakliba karemna ba minok sing adu uruba matamdana John adukki matik nungai jakhide adugu John magi nupin mangonda thamliba nomana traga nomadi John na magi anaba control toba ngamlakani haiba asa adugi damakta John awaba nungai taba ikaiba punamak thengnaduna ngasisu university da lepa leitana lakli mathangi sindana John hanaga manadaba mawongda masa mawu tanana university chananabagi damakta thorai adubu magi matungda machanupana mapana magi lairik ona tenena pukhre haiduna tanarakli Haujikti John gi machasu pungkak chawraklai matam asi phabu John di lepalitana university da lakli university da Riemann hypothesis solve tawna ba khona ba leptri mathangi sen amadana ahal osilak John ngasi su university da laklami mana lakpa matamda ngasi su Marcina mabu pambiyu hadun makhut tingthorakli adubu John haujikti hanaga manada ba mongda Marci uba matamda kari su phawdrabagum ilai laina thaidoktuna chatpa ngamlaklai mathangi sendana masamna pungong ngongraba John magi library gi phampham aduda leiriba ongnaw gi mingsel da nomi tawduna angka gi solution khara irami tanja asida university gi chatra mana John gi manakta changsilaklaga hanglai nangna haujik solve tawribase Riemann hypothesis natabra John na su ingna tamna khumlai aina solve tawriba mawong se kamdawi chatra duna Riemann hypothesis gi solution adu ngahak thawa yauna yengluraba matungda John do onsinduna hanglai nangbu Dr. John natabra John na su nomi tawduna mani haina khumlai chatra duna magi maming tobi kawi haina John da masak takli aduga amuk John da yamna haraujana hairi Professor na mafam masida leidingi matamda nangi oiba original idea ma puthokani haiduna matam mamada nangna puthokiba nas equilibrium aina yamna pamjaba theory ni nangumna aisu original idea ma puthokna bagidamakta honaba leptri masai matungdana tobina magi file maraktagi je khara lawthoklaga John da piraduna hairi aina hojik thabak tawriba aigi theory ni amukta yingbiyu John di tobi gi matawdu urubada John na naha oiringe matamda tawkiba singado ningsinglura male maramaduna magi ni pina magi damakta sembirakpa lunch ado saruk khara tobi da su pijarami masai matungdana amuk tobi amadi John phaminaduna John na tobi gi theory do yengba hokre asomdana university gi gate wamada ahal ochilalaba Elisha na John thorakpa ngairaga lerami tanja asida Martin hathu chenthoraptuna Elisha bu manungda changlukhi haiduna kausilai Elisha amadi Martin makhoi anina library manung changlakpa matamdadi John na university gi scholar singda makhoina khangdaba theory punamak takpi duna leramlibada urakhi John gi mataw urubadana matam kuinadagi John gi damakta wajaraklaba Elisha ngasidi thamoi pena nokchari thangi sen amadana John na Martin da hairi akhoi gi department ta leriba angang singi class singse aisu lawa yawningi Martin na sung hak khantaraba matungda hairi mathangi anau session horokpa matamda nangsu class lauba haunanabagi damakta department gi professor sing aduga aiga wari sanakhige masai matungdana amu Martin na serious oina John da hanglai haujikti nang kanamta udrabra John na khumlai haujik phabu makhoi loinama uri matam chuppagi oina aigi tung inaduna leigadaba mali adubu aina makhoi onsinaduna wari sanadaba sida makhoina su engonda wari saba horakhidre mathangi sindana John masamna pungong ngorami mana class loba loiraga tholappa matamda mana hana ukhidaba miyu emana mabu ngairaga lerami lakliba miyu edo asengba mini khanglaba matam adu khaktada John nupa adugi maming hangli kai manamgi damakta lakpano hairi nupa aduna hairi ai ming Thomas kawi John nangna puthokiba nas equilibrium haiba theory adugi damakta nangse Nobel Prize pi naba khalle ramaduna pawsi nangonda tamge lakpani John di pawse tarbu matamda thajaba ngamdri aduna yamna ngakna hanglai aibu kamdongna prize asi phanglibano Thomas na hairi nangna puthoklamba nas equilibrium haujikti hiram khudimakta sizinare maru oina commerce ki matangda sizinarakli achau company na makhoi gi achau project horamdai matamda project adu sungsoi soidana mai pakna nabagi nangi equation nas equilibrium sizinari masi matungdana amuk Thomas na John bu maths ki department gi professor singna leiriba mafam ajuda changlusi hairi adubu John di magi library gi mafam da adum leijage hairi adubu Thomas na namdana John bu cha thaklusi hajuna department manung da pusilaki mathangi sindana makhoi ani cha thakminaba matamda John na hanglai Nobel Prize ki nomination phangba miyoi khudimakta kanana prize phangani haibado hana haidoktabani prize piba numit adu khakta hana haidoknabani adubu kari manamgi damakta aingonda hana paw piba laklibano Thomas na hairi nangna haibuda chummi adubu John nangi case asidi khara special oibanina nangonda hana wari sanaba laklibani Nobel Prize haibasidi khwaidagi chawa prize ni prize asigi masagi oiba top magun amasu
लेजरिबनी मरम अदुना प्राइस असिगी मुगुन मांगदनबगिदमक्ता नंग उन्नब लाक्लिबनी जोन खुमलई नंग नेंगोंदई खनिंगलिबसे आइने एवार्ड लौब थोरप मतमदा स्टेज मथक्ता चोयो लोलकनी नत्रगना फैजोम थोअगा चेलकनी कीबगिरा मासनसु हाइंगमदन हाइरई मदुमंगनी अखोइना पाखतनरिबसु जोनना अमुक मथ्वाइ नुंगाइजदना हाइरई आइगी मवोंग मतवदुना नखोइबु इकाइ हनबा याय मरमदी आइने स्टेज मथक काखतख्रबा मतुंगदा आइने करी तौरकनी हाइबदु इसा फाव खंजब ngamde मरमदी आइदि अंगावबा मिनी हौजिकसु आइगी मित्ता मफम असिदा लेतबा मियोइ कया अमा उरी दुबु आइना भाबना सागतबा मियोइ कया अमा उरी हाइदुनसु आइगी वाखल खनबा ngamबगी चांग अदुदि ngasi फावबा हंथद्री तंजा सिदा अहल लोरबा प्रोफेसर अमा चंगसिलक्तुना प्रोफेसर जोन कौरदुना मागी पॉकेटतगी मानन चेक्सिना थमजरिबा क्लोम अदु लौथोक्तुना जोन गी ममांगदा थमनमी अदुगा जोन द नोकमी तौरदुना जोन गी अचीवमेंट अदुगी दमक्ता हन्ना हन्ना थागलक्ली मसी मतुंगदना डिपार्टमेंट की प्रोफेसर खुदिमकना जोन गी मनाक्ता चंगलक्लगा मागी कोलम लौथोक्तुना जोन द पीरी जोन बु इज्जत तौबिरी माबु मसक खंगबिरी जोन मतम कुइनेदगी हौना मागी निंजरप मंगलानादो ngasiदी मंगफाउनरे मागी ममानबा समाल लेमानबा सिंग माबु मसक खंगबिरे माबु इज्जत तौबिरे मथंगी सिंदना जोन 1994 दा नोबेल प्राइज पीदुन इकाइ खुमनखी जोन मागी नोबेल प्राइज फंबगी स्पीच ताहारी आई पुंसीगी अचौब सरुक अमदी आइना पामजब नंबर सिंबल अमदी पैटर्न सिंग थीदुन लेखी मखोइगी मतुंगदा लेरिबा लॉजिक थीदुन त लेखी अदुबु पुंसी चुप्पा अमा कोइथी थीरुरबा मतुंगदा आइगी पुंसीगी ख्वाइदगी मरुएबा डिस्कवरी अमा तौखी डिस्कवरी अदुदी नुंगसिबदगी हेना थौना लेबा शक्ति लेबा पोसक अमा तलेरमद्रे हाइदुन मयाम मरक्ता फमलेबी एलिशाद नुंगसिना यंगलखी जोन ममित मपी इरा चेलगा एलिशाबु येंगलेदुना हाइरी आइना मफम असिदा यौरक्लिबसे नंगना मरम ओइरगनी आइना ngasi मयाम ममांगदा लेपलिबसिसु नंगना एंगोंदा पिबिखिबा थौना अदुननी आइगी हिंगनबगी मरमसु नंगना ओइरिबनी हाइदुना मागी नुपी एलिशाबु हन्ना हन्ना थागलदुना मागी स्पीच लोसिनखी अदुबु मयामना खुरक्पा अहोबा खुबाकी मखोलदु ताबा मतमदा ngayaktangdi जोनसु कगाउना रुरे अदुबु एलिशाना मखोइ अनिगी अहानबा डेट चटपा निमित्ता पिरखिबा रुमाल अदु लौथोक्तुना जोनना कन्ना पाइसिनजदुना असेंबा संसार करमबनो खंगनबु होनजरी जोनना एलिशाबु निंगसिंगलुबा मतमदा अमुक हन्ना वाखल लाखी मसिगी मतुंगदना जोनना एलिशाना मंगोंदा पिरखिबा रुमाल अदु पृथ्वी मियाम ममांगदा चाउथोकजना उलमनगा जोन स्टेज मथक्तगी कुमथखी मथंगी सेंदना एलिशा जोनबु स्टेज मनिंगदा ngairaga lerami जोन के हराउरबा मिकुप असिदसु मतम अमदा मागी ख्वाइदगी चानबा मरुप ओइखिबा चार्ल्स अदुगा मतम अमदना जोन द अंगांगी नुंगसिबा करिनो खंगनबिखिबा मार्सी अमदी जोनबु किहन खंगनदुना थबक तहनखिबा विलियमसु हौजिक फाबा जोन गी मतुंग इनबदी लेपखिद्रे अदुबु जोन मखोइ मयाम अदु हन्ना यंगलमदना एलिशाबु पुदुना मयुमदा पुन्ना हनमिनखी मतंग असिदा ngasi wari सिलुसिनजरी अखोइ wari सि कमदोइ हाबदु अखोइदा सुदनमकि खंगनबिरउ wari लोइबु फाउ ताबिबगिदमक्ता मयाम थागतचरी ममांगी एपिसोड सिंगदा लाइक कमेंट अमदी सब्सक्राइब तबिखिबसिंगसु अमुक हन्ना थागत फोंदोकचरी।